ꯉꯁꯤꯁꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 8, 2024 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯅꯤ. ꯅꯨꯃꯤꯠ ꯑꯁꯤꯗꯅ ꯏꯅꯥꯎ ꯕꯣꯕꯤꯒꯤ 3ꯁꯨꯕ ꯁꯔꯨꯛ ꯊꯝꯖꯒꯦ. ꯉꯁꯤꯗꯤ ꯃꯥꯒꯤ ꯖꯤꯝꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯈꯨꯠꯅ ꯁꯦꯝꯖꯔꯛꯄ ꯃꯁꯤꯗꯒꯤ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ. ꯃꯁꯤꯒꯤ ꯃꯇꯥꯡ ꯀꯣꯟꯅ ꯂꯥꯛꯆꯒꯦ. ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯃꯥꯒꯤ ꯖꯤꯝꯁꯤꯗꯩꯁꯤꯗ ꯐꯝꯃꯤ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯕ ꯉꯔꯥꯡ ꯊꯝꯖꯈꯤꯕ ꯐꯥꯎꯗ, ꯉꯔꯥꯡ ꯍꯥꯏꯕꯗꯤ ꯇꯥꯡ 3 ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 3 ꯐꯥꯎꯗ ꯊꯝꯖꯈꯤꯕꯗ ꯃꯥ YBB ꯖꯤꯝꯗ ꯑꯩꯈꯣꯏꯒꯤ ꯆꯠꯂꯦ. ꯑꯗꯨꯒ ꯑꯣꯖꯥ ꯕꯤꯄꯤꯟ ꯏꯔꯦꯡꯕꯝ ꯕꯤꯄꯤꯟ ꯎꯅꯗꯣꯔꯤꯕꯅꯤ. ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗꯨ ꯑꯩ ꯉꯁꯤ ꯁꯥꯟꯅꯖꯒꯦ. ꯉꯔꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃ ꯏꯆꯦꯁꯤꯡ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏ ꯏꯆꯦꯁꯤꯡ ꯑꯃꯅ ꯅꯪꯗꯤ ꯑꯗꯨ ꯕꯣꯗꯤ ꯕꯤꯜꯗꯔ ꯑꯣꯏꯔꯗꯤ ꯄꯛꯆꯅꯤ ꯍꯥꯏꯗꯅ ꯇꯧꯕꯗꯒꯤ ꯑꯍꯤꯡ ꯇꯨꯝ ꯌꯥꯗ꯭ꯔꯦ. ꯑꯩꯈꯣꯏꯒꯤ SSBꯒꯤ ꯕꯦꯔꯦꯛꯇ ꯅꯣꯡꯉꯥꯜꯂꯒ YBB ꯖꯤꯝꯗ ꯆꯠꯂꯦ. ꯆꯠꯄꯁꯤꯗ ꯑꯣꯖꯥ ꯕꯤꯄꯤꯟꯁꯤ ꯃꯌꯥꯝꯅ ꯑꯝꯇ ꯑꯩꯈꯣꯏꯒꯤ ꯁꯛꯇꯥꯛꯆꯍꯧꯒꯦ. YBB ꯖꯤꯝ ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯖꯨꯅꯤꯌꯔ ꯑꯃꯗꯤ ꯁꯤꯅꯤꯌꯔ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯑꯗꯒꯤ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯅꯆꯤꯡꯕ ꯁꯥꯐꯕ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯥꯡꯖꯤꯟ ꯊꯥꯕ ꯖꯤꯝꯅꯥꯖꯤꯌꯝ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯈꯤꯕꯅꯤ. ꯖꯤꯝ ꯑꯁꯤꯕꯨ ꯍꯧꯗꯣꯛꯄꯤꯔꯛꯈꯤꯕ ꯑꯣꯖꯥ ꯏꯔꯦꯡꯕꯝ ꯕꯤꯄꯤꯟ ꯃꯁꯥꯃꯛ 1986 ꯑꯃꯁꯨꯡ 87 ꯆꯍꯤ 2 ꯊꯪꯅ ꯊꯪꯅꯅ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯃꯤꯡꯊꯣꯜ ꯐꯪꯂꯛꯈ꯭ꯔꯕ ꯑꯣꯖꯥꯅꯤ. ꯑꯣꯖꯥ ꯕꯤꯄꯤꯟꯁꯤ ꯉꯁꯤꯁꯨ ꯑꯗꯨꯝ ꯅꯍꯥꯔꯣꯜ ꯑꯗꯨꯝ ꯁꯦꯝꯕꯗꯤ ꯇꯧꯔꯤ. ꯃꯥꯏ ꯃꯅꯥꯛꯇ ꯆꯠꯂꯒ ꯋꯥꯔꯤꯗꯣ ꯅꯨꯃꯤꯠ 5ꯅꯤ ꯁꯥꯟꯅꯍꯟꯗꯦ, ꯁꯨꯝ ꯌꯦꯡꯍꯜꯂꯦ ꯑꯗꯣ. ꯑꯩ ꯆꯠꯂꯦ. ꯅꯣꯡꯉꯥꯜꯂꯒ ꯑꯩꯁꯦ ꯋꯤꯗꯥꯎꯠ ꯑꯩꯈꯣꯏꯒꯤ SSBꯗ ꯑꯩ ꯂꯩ ꯄꯔꯃꯤꯁꯟ ꯀꯅꯥꯝꯕꯨ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯩꯁꯦ ꯇꯨꯃꯤꯟꯅ ꯍꯨꯔꯥꯜꯂꯒ ꯆꯠꯂꯦ. ꯃꯥꯒꯤ ꯍꯥꯏꯗꯤ ꯃꯇꯝꯗꯨꯗ YBB ꯖꯤꯝ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯪꯅꯕ ꯖꯤꯝ ꯑꯃ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯕꯅꯤꯅ ꯑꯗꯨ ꯃꯊꯛꯇ ꯃꯣꯡꯁꯥꯡꯒꯩꯗꯩꯁꯨ ꯌꯥꯝꯅ ꯅꯛꯄ ꯗꯤꯁꯇꯦꯟꯁ ꯑꯣꯏꯕꯅꯤꯅ ꯑꯩꯁꯦ ꯑꯗꯨꯅ ꯐꯒꯗ꯭ꯔꯅ ꯑꯩꯁꯦ ꯅꯣꯡꯉꯥꯜꯂꯒ ꯑꯩꯒꯤ ꯁꯥꯏꯀꯜꯗ ꯊꯧꯒꯠꯂꯒ ꯆꯠꯂꯦ. ꯆꯠꯂ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯎꯅꯔꯦ. ꯎꯅꯔ ꯃꯇꯨꯡꯗ ꯃꯥꯒꯤꯗꯤ ꯅꯤꯌꯣꯝ ꯑꯃ ꯍꯥꯏꯗꯤ ꯔꯨꯜꯁ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯣꯏꯔꯥ. ꯑꯗ ꯅꯪ ꯉꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦ, ꯑꯗꯨꯅ ꯍꯌꯦꯡꯗꯣ ꯅꯪꯒꯤ ꯕꯦꯛ ꯚ꯭ꯌꯨꯒꯤ ꯐꯣꯇꯣ ꯑꯃ, ꯐ꯭ꯔꯟ ꯚ꯭ꯌꯨꯒꯤ ꯐꯣꯇꯣ ꯑꯃ ꯋꯤꯗꯥꯎꯠ ꯀ꯭ꯂꯣꯠ ꯀꯣ, ꯑꯗꯣ ꯑꯗꯨ ꯄꯣꯔꯛꯑꯣ ꯍꯥꯏꯗꯅ ꯑꯗꯨꯃ ꯍꯥꯟꯅ ꯃꯊꯧ ꯇꯥꯏ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯦ ꯅꯨꯃꯤꯠꯇꯣ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯦ. ꯅꯣꯡꯉꯥꯜꯂ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤꯅ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯆꯠꯂꯦ. ꯐꯣꯇꯣꯗꯤ ꯄꯨꯕ꯭ꯔꯣ? ꯐꯣꯇꯣꯗꯤ ꯑꯩ ꯄꯨꯕ ꯃꯥꯜꯂꯦ ꯑꯩꯁꯦ. ꯑꯗꯨꯒꯤꯗꯤ ꯑꯩ ꯈꯤꯇꯪ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ. ꯍꯣꯏ, ꯃꯥꯅ ꯂꯥꯛꯑꯣꯅ ꯅꯣꯡꯉꯥꯜꯂ ꯂꯥꯛꯑꯣꯅ ꯑꯩꯁꯦ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯆꯠꯄ ꯀꯥꯟꯁꯤꯗꯗꯤ ꯁꯨꯝ ꯃꯌꯥꯝ ꯁꯥꯟꯅꯕꯗꯣ ꯑꯩꯅ ꯁꯨꯝ ꯐꯝꯃꯒ ꯁꯨꯝ ꯌꯦꯡꯍꯜꯂ ꯂꯩꯕ ꯍꯥꯏꯇꯥꯔꯦ. ꯀꯔꯤꯝ ꯍꯥꯏꯗꯕꯤꯗꯣ ꯍꯌꯦꯡꯗꯤ ꯁꯥꯟꯅꯍꯧꯁꯤ ꯍꯥꯏꯕꯗꯨꯅ ꯁꯨꯝ ꯐꯝꯍꯜꯂ ꯁꯨꯝ ꯌꯦꯡꯍꯟꯕ, ꯁꯥꯟꯅꯍꯧꯁꯤ ꯍꯥꯏꯗꯕ. ꯑꯩꯗꯤ ꯁꯨꯝ ꯁꯥꯟꯅꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯅꯨꯃꯤꯠ 5ꯅꯤꯔ ꯑꯗꯨꯃꯥꯏꯅ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ. ꯆꯠꯄ ꯅꯨꯃꯤꯠꯇꯨꯒ 5ꯅꯤ ꯑꯣꯏꯔꯝꯗꯧꯗꯤ ꯃꯥꯜꯂꯦ. ꯑꯩ ꯑꯗꯨꯗꯤ ꯅꯤꯡꯁꯤꯡꯕ ꯈꯤꯇꯪꯗꯤ ꯊꯣꯛꯈꯤꯗ꯭ꯔꯦ. ꯑꯗꯩꯗꯤ ꯁꯨꯝ ꯁꯥꯟꯅꯍꯟꯗ꯭ꯔꯕꯅꯤ나 ꯑꯩꯅ ꯁꯥꯟꯅꯕꯅ ꯈꯧꯔꯥꯡꯉꯕꯅꯤꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯥꯟꯅꯍꯟꯗ꯭ꯔꯒꯗꯤ ꯑꯩ ꯀꯩꯗꯧꯗꯣꯏ ꯋꯥꯈꯜꯁꯤꯗ ꯑꯣꯖꯥꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯈꯨꯔꯣꯝ ꯌꯥꯏꯁ꯭ꯀꯨꯜ ꯀꯌꯥꯝꯒꯩ. ꯅꯠꯇꯦ, ꯑꯗꯣ ꯈꯨꯔꯣꯝ ꯑꯣꯖꯥ ꯌꯥꯏꯁ꯭ꯀꯨꯜꯁꯤ ꯅꯪ ꯍꯥꯟꯅꯗꯩ ꯈꯪꯕ꯭ꯔꯣ? ꯈꯪꯗꯦ, ꯃꯁꯛꯇꯤ ꯈꯪꯅꯗꯦ. ꯃꯤꯅ ꯍꯥꯏꯔꯛꯀꯗꯣꯏꯔꯥ? ꯃꯁꯛꯇꯤ ꯈꯪꯅꯗꯦ. ꯑꯗꯨꯕꯨ ꯑꯗꯨꯝ ꯑꯣꯖꯥ ꯌꯥꯏꯁ꯭ꯀꯨꯜ ꯑꯁꯤ ꯃꯃꯤꯡ ꯃꯇꯝꯗ ꯃꯃꯤꯡ ꯌꯥꯝ ꯆꯠꯈꯤꯕ. ꯑꯗꯨ ꯃꯥꯒꯤꯗꯤ ꯖꯤꯝ ꯂꯩꯇꯦꯗꯤ ꯈꯪꯗꯦ. ꯖꯤꯝ ꯃꯆꯥ ꯑꯃꯗꯤ ꯂꯩꯌꯦꯗꯤ తాꯕ. ꯑꯗꯨꯒ ꯃꯌꯨꯝꯗ. ꯍꯣꯏ. ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯤꯁꯨꯝꯒꯤ YBB ꯖꯤꯝ ꯍꯥꯏꯁꯤ ꯌꯥꯝꯅ ꯐꯦꯃꯁ ꯑꯣꯏꯔꯝꯃꯦꯕ. ꯐꯥꯎꯔꯤ ꯃꯃꯤꯡ ꯂꯩ. ꯑꯩꯈꯣꯏꯁꯨ ꯑꯗꯨꯗ ꯖꯣꯏꯟ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯩꯗꯤ ꯃꯥ ꯁꯨꯝ ꯁꯥꯟꯅꯍꯟꯗꯕꯅꯤꯅ ꯑꯩꯁꯦ ꯈꯨꯗꯛꯇ ꯑꯣꯖꯥꯗꯨꯗꯤ ꯑꯩ ꯀꯌꯥꯃꯨꯛꯇ ꯑꯣꯏꯅ ꯆꯠꯂꯒꯦ, ꯑꯩ ꯀꯌꯥꯃꯨꯛꯇ ꯁꯥꯟꯅꯖꯔꯨꯔꯒꯦ. ꯅꯠꯇꯦ, ꯑꯣꯖꯥ ꯈꯨꯔꯣꯝ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯃꯔꯝꯗ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯃꯤꯅ ꯍꯥꯏꯔꯛꯈꯤꯕ ꯂꯩꯕ꯭ꯔꯥ? ꯍꯥꯏꯕꯁꯦ ꯂꯩꯇꯤꯌꯦ. ꯀꯩꯅꯣꯅꯦ, ꯑꯩꯅ ꯁꯨꯝ ꯈꯪꯖꯕ ꯍꯥꯏꯇꯥꯔꯦ. ꯑꯩꯅ ꯁꯨꯝ ꯈꯪꯖꯕ.
ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯝꯗ ꯀꯥ ꯍꯦꯟꯅ ꯑꯩ ꯈꯪꯕꯗꯤ ꯅꯠꯇꯦ ꯑꯣꯖꯥ ꯌꯥꯏꯁ꯭ꯀꯨꯜꯁꯤꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥ ꯈꯣꯏꯔꯣꯝ ꯌꯥꯏꯁ꯭ꯀꯨꯜꯁꯤꯁꯨ ꯍꯧꯖꯤꯛꯄꯨꯗꯤ ꯂꯥꯏꯑꯣꯏꯕꯤꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯪꯖꯔꯛꯄ ꯃꯇꯝꯗ ꯍꯦꯛꯇ ꯌꯦꯡꯕꯗ ꯇꯣꯞ ꯇꯣꯞꯄ ꯕꯖꯥꯔꯗꯕꯨ ꯆꯠꯂꯁꯨ ꯌꯥꯝꯅ ꯐꯖꯕ ꯃꯐꯝ ꯅꯥꯟꯅ ꯁꯦꯝꯂꯒ ꯃꯁꯛꯁꯨ ꯐꯖꯕ ꯃꯥꯅ ꯁꯥꯟꯅꯔꯤꯉꯩ ꯊꯣꯛꯏꯉꯩ ꯃꯇꯝꯗꯤ ꯑꯩ ꯈꯪꯖꯍꯧꯗ꯭ꯔꯦ ꯃꯥꯅ ꯁꯥꯟꯅꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯥꯒꯤꯁꯨ ꯁꯥꯇ꯭ꯔ ꯄꯨꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯁꯥꯇ꯭ꯔ ꯃꯥꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯅꯤꯡꯊꯦꯝ ꯑꯣꯖꯥ ꯒꯣꯖꯦꯟ ꯀꯥꯏꯅ ꯃꯌꯥꯝ ꯑꯃ ꯖꯨꯅꯤꯌꯔ ꯑꯣꯏꯅ ꯃꯥꯒꯤ ꯃꯈꯥꯗ ꯃꯥ ꯃꯁꯥꯃꯛꯁꯨ 1974 1977 ꯑꯃꯁꯨꯡ 1978ꯁꯦ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯇꯥꯏꯇꯜ ꯂꯧꯔꯤꯅꯦꯕ ꯑꯗꯩ ꯃꯥꯁꯦ ꯐꯥꯔꯁ ꯑꯩꯅ ꯁꯨꯝ ꯇꯥꯖꯕꯗ ꯐꯥꯔꯁ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯃꯇꯝꯗ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯒꯥꯏꯁꯦ ꯌꯥꯝ ꯇꯥꯡꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯑꯍꯥꯟꯕ ꯖꯨꯅꯤꯌꯔ ꯑꯣꯖꯥ ꯃꯩꯄꯥꯛꯀꯤ ꯃꯇꯨꯡꯗ ꯃꯥꯁꯦ ꯅꯦꯁꯅꯦꯜꯒꯤ ꯃꯦꯗꯜ ꯍꯣꯜꯗꯔ ꯃꯥꯅꯤ ꯀꯥꯏꯅ ꯑꯩ ꯑꯦꯛꯖꯦꯛꯇꯤ ꯈꯪꯗꯦ ꯔꯦꯀꯣꯔꯗꯇꯤꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗ ꯇꯥꯏ ꯑꯗꯩꯗꯤ ꯑꯩꯅ ꯄꯤꯁꯨꯝꯒꯤ ꯁꯤꯗ ꯑꯩꯅ ꯇꯧꯀꯥꯟꯗ ꯑꯣꯖꯥ ꯑꯩ ꯁꯨꯃꯥꯏꯅ ꯆꯠꯂꯒꯦ ꯑꯩ ꯃꯥꯏ ꯃꯅꯥꯛꯇ ꯁꯥꯟꯅꯖꯔꯨꯒꯦ ꯍꯥꯏꯀꯥꯟꯗ ꯃꯥꯁꯦ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯖꯥ ꯕꯤꯄꯤꯟꯁꯤꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯉꯁꯥꯏꯒꯤ ꯐꯔꯦꯅꯦ ꯃꯥꯁꯨ ꯑꯩꯒꯤ ꯑꯣꯖꯥꯅꯤꯅꯦ ꯑꯩꯁꯨ ꯃꯉꯣꯟꯗ ꯇꯝꯃꯛꯏꯅꯤꯅꯦ ꯑꯩ ꯐꯔꯦ ꯅꯪ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯁꯥꯟꯅꯧ ꯍꯥꯏꯗ꯭ꯔꯦꯕ ꯇꯁꯦꯡꯕꯗꯤ ꯃꯥꯏ ꯃꯔꯥꯏꯕꯛ ꯊꯤꯕꯅꯤ ꯇꯁꯦꯡꯕꯗꯤ ꯃꯔꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯕꯗꯤ ꯍꯣꯏꯅꯦ ꯑꯩꯒꯤ ꯑꯣꯜꯔꯦꯗꯤ ꯑꯩꯅ ꯆꯠꯂꯤꯕ ꯄꯣꯠ ꯑꯩꯒꯤ ꯕꯣꯗꯤ ꯂꯩꯗꯨꯗꯤ ꯑꯩ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯇꯥꯔꯕ ꯐꯣꯝꯗ ꯆꯠꯂꯕꯅꯦꯕ ꯑꯩꯗꯤ ꯑꯩꯈꯣꯏ ꯂꯧꯊꯣꯛꯇꯕꯩ ꯈꯪꯗꯕꯩ ꯋꯥꯅꯦ ꯌꯥꯏꯁ꯭ꯀꯨꯜꯅꯗꯤ ꯍꯥꯏꯔꯛꯑꯦꯗ ꯑꯗꯩꯗꯤ ꯆꯠꯂꯦ ꯃꯥꯁꯨ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤꯗꯤ ꯖꯤꯝꯁꯤ ꯑꯣꯖꯥ ꯌꯥꯏꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯑꯩ ꯕꯤꯄꯤꯜꯗ ꯑꯩꯅ ꯍꯥꯏꯔꯝꯃꯤꯁꯦ ꯑꯣꯖꯥ ꯑꯩ ꯆꯠꯂꯒꯦ ꯑꯣꯖꯥ ꯌꯥꯏꯁ꯭ꯀꯨꯜꯗ ꯑꯣꯏꯅ ꯁꯥꯟꯅꯖꯔꯨꯔꯒꯦ ꯍꯥꯏꯕꯗꯨꯗ ꯃꯥꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯠꯂꯣ ꯃꯥꯅ ꯌꯥꯗ꯭ꯔꯁꯨ ꯑꯩ ꯍꯥꯏꯅꯕꯤꯒꯦ ꯍꯥꯏꯅ ꯃꯥꯏ ꯃꯆꯤꯟ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯒ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯦ ꯁꯥꯏꯀꯜ ꯊꯧꯗꯣꯛꯑ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯅꯦꯛꯁ ꯗꯦꯗ ꯃꯥꯜꯂꯦ ꯑꯩꯅ ꯑꯣꯖꯥ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯆꯠꯂꯤꯁꯦ ꯅꯦꯛꯁ ꯗꯦꯗꯔ ꯁꯦꯝ ꯗꯦꯗꯔ ꯑꯩ ꯍꯥꯏꯕꯗꯣ ꯑꯩ ꯑꯗꯨꯃꯛꯇꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦꯀꯣ ꯑꯗꯩꯗꯤ ꯑꯩ ꯑꯣꯖꯥ ꯌꯥꯏꯁ꯭ꯀꯨꯜ ꯃꯅꯥꯛ ꯆꯠꯀꯥꯟꯗ ꯑꯣꯖꯥ ꯃꯥꯁꯦ ꯃꯣꯏꯒꯤ ꯊꯣꯡꯒꯥꯜꯁꯤꯗ ꯑꯩꯅ ꯁꯥꯏꯀꯜꯁꯦ ꯊꯧꯖꯤꯜꯂꯀꯥꯟꯗ ꯃꯥꯁꯦ ꯃꯥꯏ ꯁ꯭ꯀꯨꯇꯔ ꯊꯧꯗꯣꯔꯛꯑꯦ ꯃꯥꯏ ꯁ꯭ꯀꯨꯇꯔ ꯁꯪꯂꯤ ꯃꯥꯜꯂꯤ ꯑꯁꯪꯕ ꯅꯠꯇꯕ ꯍꯤꯒꯣꯛ ꯑꯩꯈꯣꯏꯒꯤ ꯈꯔ ꯂꯥꯏꯠ ꯕ꯭ꯂꯨ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯁ꯭ꯀꯨꯇꯔ ꯑꯃ ꯂꯩꯕꯅꯦ ꯃꯗꯨꯗ ꯊꯧꯗꯣꯔꯛꯑꯒ ꯑꯩ ꯏꯕꯨꯡꯉꯣ ꯀꯩ ꯂꯩꯔꯦ ꯍꯥꯏꯅ ꯃꯥꯒꯤ ꯃꯥꯏ ꯊꯣꯡꯒꯥꯟꯁꯤꯗ ꯀꯩ ꯂꯩꯔꯦ ꯑꯣꯖꯥ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯑꯣꯖꯥꯒꯤ ꯃꯈꯥꯗ ꯁꯥꯟꯅꯖꯒꯦ ꯍꯥꯏꯅ ꯑꯩ ꯂꯥꯛꯏꯅꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ ꯅꯪ ꯉꯥꯏꯍꯥꯛꯇꯪꯅꯦ ꯂꯩꯔꯝꯃꯣ ꯑꯩꯁꯦ ꯑꯩꯈꯣꯏ ꯀꯩꯊꯦꯜꯃꯨꯛꯇ ꯀꯩꯊꯦꯜ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯀꯌꯥꯃꯣꯏꯒꯤ ꯃꯅꯨꯡꯒꯤ ꯀꯩꯊꯦꯜꯗꯣ ꯑꯗꯨꯒ ꯆꯠꯂꯨꯒ ꯅꯪ ꯂꯩꯔꯝꯃꯨꯀꯣ ꯅꯪ ꯑꯗꯨꯝ ꯁꯥꯟꯅꯕ ꯍꯧꯔꯝꯃꯨ ꯀꯥꯏ ꯍꯥꯏꯔ ꯃꯥ ꯑꯗꯨ ꯑꯩꯅ ꯃꯥꯒꯤ ꯖꯤꯝꯗ ꯆꯪꯀꯥꯟꯁꯤꯗ ꯀꯅꯥꯝ ꯂꯩꯔꯝꯗꯦ ꯖꯤꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟꯒꯁꯤ ꯕꯦꯝꯕꯨꯅ ꯋꯥꯅꯒ ꯇꯧꯔꯒ ꯑꯗꯩ ꯒꯥꯔꯤꯒꯤ ꯀ꯭ꯔꯦꯡꯁꯦꯠ ꯍꯣꯏ ꯒꯥꯔꯤꯒꯤ ꯀ꯭ꯔꯦꯡ ꯉꯥꯛꯇꯅꯦ ꯑꯌꯥꯝꯕ ꯃꯦꯛꯁꯤꯃꯝ ꯌꯣꯠ ꯑꯁꯦꯡꯕ ꯑꯝꯇ ꯂꯩꯇꯦ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯆꯀ꯭ꯔꯒ ꯇꯧꯕꯗꯣ ꯆꯀ꯭ꯔ ꯑꯩꯈꯣꯏꯒꯤ ꯃꯛꯀ ꯂꯩꯕ ꯑꯩꯒꯤ ꯍꯧꯖꯤꯛ ꯁꯤꯗꯁꯨ ꯑꯩ ꯂꯩꯔꯤ ꯁꯤꯖꯤꯟꯅꯔꯤ ꯑꯗꯨꯗ ꯃꯥꯒꯤ ꯕꯦꯟ ꯄ꯭ꯔꯦꯁ ꯁ꯭ꯀ꯭ꯋꯥꯇꯤꯡ ꯔꯦꯛ ꯁ꯭ꯀ꯭ꯋꯥꯇꯤꯡꯒꯤ ꯐꯝꯅꯅꯕꯒꯤ ꯌꯣꯠ ꯊꯝꯅꯕꯒꯁꯦ ꯌꯣꯠ ꯉꯥꯛꯇꯅꯦ ꯀꯩꯅꯣ ꯉꯥꯛꯇꯅꯦꯕ ꯕꯦꯝꯕꯨ ꯋꯥꯅ ꯁꯦꯝꯕ ꯉꯥꯛꯇꯅꯦ ꯌꯥꯝꯅ ꯔꯤꯛꯁꯇꯤ ꯑꯣꯏꯕ ꯀꯩꯅꯣꯅꯤ ꯂꯩꯔꯝꯃꯤꯕ ꯄꯣꯠꯇꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯒ ꯍꯥꯏꯔꯨꯔꯗꯤꯀꯣ ꯗꯝꯕꯦꯜꯒꯥꯗꯨ ꯀꯩꯅꯣꯅ ꯁꯦꯝꯃꯤꯔ ꯆꯀ꯭ꯔ ꯒꯥꯔꯤꯒꯤ ꯑꯗꯨꯝꯕ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯃꯍꯛ ꯇꯧꯕ ꯍꯨꯏꯜ ꯀꯩꯅꯣꯗꯣ ꯉꯥꯛꯇꯅꯦ ꯑꯗ ꯑꯩꯁꯦ ꯁꯨꯝ ꯃꯥꯅ ꯁꯥꯟꯅꯔꯝꯃꯨ ꯍꯥꯏꯕꯅꯤꯅ ꯃꯤꯁꯨ ꯀꯅꯥꯝ ꯂꯩꯇꯕꯅꯤ ꯏꯀꯥꯏꯗ꯭ꯔꯦꯗꯣ ꯁꯨꯝ ꯌꯣꯠꯁꯦ ꯑꯗꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯒ ꯑꯣꯏꯕꯁꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯂꯦꯠ ꯄꯨꯜꯒ ꯆꯤꯡꯅꯕꯁꯦ ꯁꯥꯏꯀꯜꯒꯤ ꯆꯦꯟꯗꯣ ꯑꯩꯈꯣꯏ ꯔꯣड ꯑꯁꯦꯡꯕ ꯑꯣꯏꯔꯗꯤ ꯁꯥꯏꯀꯜ ꯆꯦꯟ ꯑꯣꯏꯔꯦ ꯁꯥꯏꯀꯜ ꯆꯦꯟ ꯉꯥꯛꯇꯅꯤ ꯃꯥꯒꯤ ꯁꯥꯏꯀꯜ ꯆꯦꯟ ꯉꯥꯛꯇꯅꯤ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕ ꯔꯣड ꯋꯦꯌꯔꯁꯦ ꯑꯃꯠꯇ ꯎꯗꯦ ꯁꯥꯏꯀꯜ ꯆꯦꯟ ꯉꯥꯛꯇꯅꯤ ꯆꯤꯡꯉꯤꯕ ꯈꯣꯠꯂꯤꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯁꯨꯝ ꯁꯥꯟꯅꯩ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩ ꯃꯥꯁꯦ ꯁ꯭ꯀꯨꯇꯔ ꯑꯗꯨꯝ ꯊꯧꯖꯤꯜꯂꯛꯑꯀꯥꯟꯗ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯍꯪꯉꯦ ꯃꯥꯅ ꯅꯪ ꯀꯗꯥꯏꯗꯩꯅꯣ ꯏꯕꯨꯡꯉꯣ ꯑꯗꯨ ꯇꯧꯕ ꯇꯧꯕ ꯑꯩꯅ ꯍꯪꯕ ꯑꯣꯖꯥ ꯑꯩ ꯃꯥꯏꯔꯦꯟꯈꯣꯡꯗꯩꯅꯤ ꯆꯥꯖꯤꯡ ꯃꯥꯏꯔꯦꯟꯈꯣꯡꯗꯩꯅꯤ ꯑꯗ ꯑꯩꯒꯤ ꯏꯌꯥꯝꯕ ꯌꯥꯏꯃꯁꯦ ꯉꯁꯥꯏ ꯅꯕꯆꯟꯗ꯭ꯔ ꯍꯥꯏꯗꯣ ꯃꯥꯗꯤ ꯐꯖꯅ ꯈꯪ ꯂꯩꯔꯝꯃꯦ ꯀꯩꯅꯣꯗ ꯑꯩ ꯏꯌꯥꯝꯕꯁꯦ ꯃꯣꯏ ꯂꯩꯀꯥꯏꯗ ꯑꯣꯖꯥ ꯑꯣꯏꯔꯝꯃꯦ ꯀꯤꯌꯥꯝꯒꯣꯏ ꯍꯥꯏ ꯁ꯭ꯀꯨꯜꯁꯦ ꯏꯃꯥꯒꯤ ꯃꯄꯥꯟꯁꯨ ꯀꯤꯌꯥꯝꯒꯣꯏꯅꯤ ꯑꯗ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯄꯥꯝꯁꯨ ꯑꯣꯖꯥ ꯍꯣꯏꯅ ꯈꯪꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯀꯤꯌꯥꯝꯒꯣꯏ ꯑꯩ ꯏꯃꯥꯁꯨ ꯀꯤꯌꯥꯝꯒꯣꯏꯗꯩꯅꯤ ꯀꯅꯥ ꯑꯔꯥꯝ
ꯑꯗꯒꯤ ꯅꯕꯆꯟꯗ꯭ꯔ ꯁꯤ ꯇꯧꯔꯦ ꯑꯩꯈꯣꯏ ꯗꯗꯥꯗꯤ ꯑꯣꯖꯥ ꯌꯥꯁꯀꯨꯜꯅ ꯐꯖꯅ ꯈꯪꯉꯝꯃꯦꯕ ꯀꯩꯅꯣꯗꯤ ꯃꯇꯝ ꯑꯣꯖꯥ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯗꯒꯤ ꯏꯃꯥ ꯍꯣꯏ ꯃꯄꯥꯝꯒꯤ ꯀꯩꯅꯣꯗꯤ ꯃꯥꯃꯁꯤꯡ ꯀꯩꯅꯣ ꯍꯥꯏꯗꯤ ꯋꯦꯜ ꯇꯨ ꯗꯨ ꯐꯦꯃꯤꯂꯤꯒꯤ ꯃꯌꯥꯝꯁꯨ ꯈꯪꯉꯤ ꯍꯣꯏ ꯑꯗꯨꯝ ꯀꯌꯥꯝꯒꯣꯏꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯃꯣꯏ ꯂꯣꯏ ꯈꯪꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯤ ꯑꯣꯖꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯏꯕꯨꯡꯉꯣ ꯐꯨꯔꯤꯠ ꯑꯝꯇ ꯂꯧꯊꯣꯛ ꯌꯦꯡꯒꯦ ꯍꯥꯏꯕꯅꯦꯕ ꯀꯅꯥꯝꯁꯨ ꯂꯩꯇꯕꯅꯤ ꯐꯨꯔꯤꯠ ꯂꯧꯊꯣꯛ ꯌꯦꯡꯒꯦ ꯅꯪ ꯅꯁꯥꯗꯣ ꯌꯦꯡꯒꯦ ꯇꯧꯔꯀꯥꯟꯗ ꯂꯧꯊꯣꯛꯑꯀꯥꯟꯗ ꯌꯥꯝ ꯃꯉꯣꯟꯗ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯀꯥꯞꯄꯦ ꯅꯪꯗꯤ ꯍꯟꯗꯛ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯇꯥꯔꯦꯅ ꯍꯥꯏꯕꯅꯦ ꯅꯨꯃꯤꯠꯇꯨꯗ ꯑꯗꯩꯗꯤ ꯑꯩꯅ ꯁꯥꯟꯅꯕꯗꯣ ꯖꯨꯂꯥꯏ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯖꯨꯂꯥꯏ ꯃꯟꯇ ꯃꯉꯣꯟꯗ ꯁꯥꯟꯅꯕ ꯍꯧꯕ ꯃꯥꯜꯂꯦ ꯑꯗꯣ ꯃꯥꯅ ꯑꯣꯖꯥ ꯌꯥꯁꯀꯨꯜꯅ ꯈꯨꯀꯥꯞꯄꯤ ꯇꯦꯛ ꯂꯧ ꯀꯥꯞꯄꯒ ꯍꯟꯗꯛꯀꯤ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯗꯤ ꯂꯩꯔꯦꯅ ꯑꯅ ꯍꯥꯏꯕꯗ ꯅꯪ ꯀꯔꯤ ꯈꯟꯒꯦ ꯃꯗꯩ ꯑꯁ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯗꯨꯗꯤ ꯀꯃꯥꯏꯅ ꯑꯩꯗꯤ ꯍꯔꯥꯎꯔꯦ ꯄꯨꯔꯥ ꯍꯔꯥꯎꯕꯩꯕꯨ ꯑꯩ ꯃꯥꯅ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗ ꯑꯩꯁꯦ ꯑꯩ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯐꯖꯔꯦ ꯍꯥꯏꯕꯅꯦꯕ ꯁꯨꯡꯁꯥꯟ ꯁꯥꯟꯅꯗ꯭ꯔꯤꯕ ꯑꯩꯅ ꯖꯤꯝꯗ ꯁꯥꯟꯅꯗ꯭ꯔꯤꯕ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯍꯥꯏ ꯑꯣꯖꯥꯅꯗꯤ ꯑꯩꯁे ꯁꯦꯅꯤꯌꯔ ꯊꯣꯛꯄ ꯌꯥꯕꯒꯤ ꯑꯣꯏꯔꯒꯁꯨ ꯅꯪ ꯂꯥꯏꯐꯀꯤ ꯑꯍꯥꯟꯕ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯐꯤꯜꯗ ꯇꯥꯔꯛꯑꯒ ꯀꯝꯄꯤꯇꯤꯁꯟꯗ ꯊꯣꯛꯄꯅꯤꯅ ꯅꯪꯁꯦ ꯖꯨꯅꯤꯌꯔꯗ ꯍꯥꯟꯅ ꯍꯧꯁꯤ ꯍꯥꯏꯅ ꯕꯣꯕꯤ ꯅꯪ ꯖꯨꯅꯤꯌꯔꯗ ꯍꯧꯁꯤ ꯍꯥꯏꯅ ꯑꯗꯩ ꯐꯖꯅ ꯁꯥꯟꯅꯩ ꯃꯉꯣꯟꯗ ꯏꯇꯣꯝꯗꯅꯤ ꯁꯥꯟꯅꯩꯁꯤ ꯀꯅꯥꯝ ꯑꯩ ꯖꯤꯝꯗ ꯀꯅꯥꯝ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯁꯝꯇꯥꯏꯝ ꯃꯔꯛꯇ ꯑꯩꯅ ꯆꯪꯉꯛꯄꯗ ꯃꯤ ꯑꯃꯒ ꯁꯥꯟꯅꯔꯝꯕ ꯌꯥꯎꯋꯤ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯂꯥꯛꯑꯗꯤ ꯑꯗꯨꯝ ꯆꯠꯈꯤ ꯀꯩꯅꯣꯗꯤ ꯃꯣꯏꯁꯨ ꯏꯀꯥꯏꯕ꯭ꯔꯥ ꯑꯩꯁꯨ ꯃꯤ ꯄꯨꯂꯞ ꯑꯩꯒꯤ ꯂꯥꯏꯐꯇ ꯁꯨꯃꯥꯏꯅ ꯃꯤ ꯄꯨꯜꯂꯒ ꯁꯥꯟꯅꯕꯁꯦ ꯍꯩꯔꯛꯇ꯭ꯔꯦꯕ ꯑꯩ ꯏꯇꯣꯝꯗ ꯁꯨꯝ ꯁꯥꯟꯅꯔꯦ ꯑꯣꯖꯥꯅ ꯃꯔꯛꯇ ꯆꯪꯉ ꯌꯦꯡꯉꯤ ꯑꯗ ꯃꯥ ꯑꯁ ꯅꯪꯗꯤ ꯑꯩꯅ ꯇꯥꯛꯄꯁꯨ ꯌꯥꯄꯣꯠꯅꯤ ꯅꯪ ꯅꯁꯥꯅ ꯈꯪꯅ ꯐꯖꯅ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯁꯥꯟꯅꯩ ꯀꯥꯏꯅ ꯃꯌꯥꯝꯗꯁꯨ ꯃꯥꯅ ꯃꯥꯒꯤ ꯀꯂꯤꯛꯁꯇꯒ ꯑꯅꯧꯕ ꯃꯤꯒ ꯂꯥꯛꯄꯗꯒ ꯍꯥꯏꯌꯦꯕ ꯑꯩ ꯁꯥꯇ꯭ꯔ ꯃꯥꯗꯤ ꯌꯥꯝ ꯍꯣꯠꯅꯕ ꯌꯥꯝ ꯀꯜꯂꯤ ꯃꯇꯣꯝꯗꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯑꯩ ꯌꯥꯎꯕꯁꯨ ꯌꯥꯏ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯗꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯥꯟꯅꯔꯦ ꯑꯗꯣ ꯑꯩꯒꯤ ꯑꯍꯥꯟꯕ ꯀꯝꯄꯤꯇꯤꯁꯟꯁꯦ ꯀꯝꯄꯤꯇꯤꯁꯟ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯅꯪꯒꯤ ꯑꯗꯩꯗꯤ ꯃꯥ ꯇꯧꯔꯦ ꯀ꯭ꯌꯥꯝꯒꯩꯒꯤ ꯑꯣꯖꯥ ꯌꯥꯏꯁꯀꯨꯜꯒꯤ ꯖꯤꯝ ꯇꯥꯟꯅ ꯆꯠꯇꯨꯅ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯃꯁꯥꯟꯅ ꯁꯥꯟꯅꯕ ꯆꯠꯄ ꯍꯥꯏꯕꯗꯨꯃꯛ ꯕꯣꯕꯤꯒꯤ ꯑꯣꯏꯅꯗꯤ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯈꯤ SSB ꯃꯣꯡꯁꯥꯡꯒꯩꯗ ꯑꯦꯊꯂꯦꯇꯤꯛꯁꯀꯤ ꯂꯝꯖꯦꯜ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯗꯨꯅ ꯅꯨꯡꯇꯤꯒꯤ MU ꯀꯦꯝꯄꯁ ꯃꯅꯨꯡꯒꯤ ꯁꯥꯟꯅꯕꯨꯡꯗ ꯄ꯭ꯔꯦꯛꯇꯤꯁ ꯌꯥꯎꯒꯗꯕ ꯃꯍꯥꯛꯅ ꯂꯩꯊꯣꯛꯂꯒ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤꯗꯃꯛ ꯀ꯭ꯌꯥꯝꯒꯩ ꯇꯥꯟꯅ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯖꯕ ꯃꯇꯧ ꯑꯗꯨꯗ SSBꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯃꯤꯟꯅꯔꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯨꯅ ꯂꯝꯖꯦꯜꯒꯤ ꯄ꯭ꯔꯦꯛꯇꯤꯁꯇꯒꯤ ꯂꯩꯊꯣꯛꯄ ꯌꯥꯍꯟꯕꯤꯈꯤꯕꯇ ꯅꯠꯇꯅ ꯃꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯕꯨ ꯈꯪꯍꯟꯗꯅꯕꯁꯨ ꯍꯣꯠꯅꯕꯤꯈꯤ ꯑꯗꯨꯗꯤ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯉꯁꯥꯏꯒꯤ ꯅꯪꯗꯤ ꯃꯥꯅ ꯑꯦꯊꯂꯦꯇꯤꯛꯁꯀꯤ ꯑꯩꯁꯦ ꯑꯦꯊꯂꯦꯇꯤꯛꯇ ꯂꯧꯕꯅꯤ ꯃꯣꯡꯁꯥꯡꯒꯩ SSBꯗ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯍꯥꯏꯕ ꯒꯦꯝꯁꯤꯒꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯂꯧꯕꯁꯨ ꯂꯩꯇ꯭ꯔꯤ ꯑꯗꯨꯒ ꯂꯧ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯨ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯑꯩꯅ ꯇꯧꯔꯤꯕ ꯄꯣꯠꯇꯨꯁꯨ ꯇꯁꯦꯡꯕꯗꯤ ꯅꯤꯌꯣꯝꯗꯗꯤ ꯑꯩꯁꯨ ꯂꯥꯜꯂꯤꯅꯤ ꯉꯁꯥꯏꯒꯤ ꯋꯤꯗꯥꯎꯠ ꯄꯔꯃꯤꯁꯟꯅꯤ ꯑꯗꯣ ꯃꯃꯤꯡꯗꯤ ꯑꯩ ꯑꯦꯊꯂꯦꯇꯤꯛꯀꯤ ꯃꯤꯡ ꯂꯧꯔꯒ ꯀꯥꯟꯆꯤꯄꯨꯔꯒꯤ ꯐꯤꯜꯁꯤꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯊꯣꯛꯃꯤꯟꯅꯔ ꯑꯩꯅ ꯍꯨꯔꯥꯜꯂꯒ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯁꯦꯅꯤꯌꯔ ꯑꯩꯈꯣꯏꯒꯤ ꯑꯦꯊꯂꯦꯇꯤꯛ ꯇꯧꯔꯤꯕ ꯁꯦꯅꯤꯌꯔꯁꯤꯡꯗꯣ ꯃꯣꯏꯁꯦ ꯑꯌꯥꯝꯕꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯅꯤꯌꯔ ꯉꯥꯛꯇꯅꯤ ꯇꯁꯦꯡꯅ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯗꯒꯤ ꯕꯥꯁꯀꯦꯠꯕꯣꯜꯁꯨ ꯁꯥꯟꯅꯩ ꯑꯦꯊꯂꯦꯇꯤꯛꯁꯨ ꯖꯝꯁꯨ ꯁꯥꯟꯅꯕ ꯑꯄꯥꯕꯤ ꯀꯥꯏ ꯂꯩꯌꯦꯕꯀꯣ SSBꯗ ꯂꯩꯕ ꯑꯄꯥꯕꯤ ꯑꯗꯒꯤ ꯍꯥꯏꯖꯟꯕ ꯆꯣꯡꯕ ꯂꯣꯡꯖꯟꯕ ꯆꯣꯡꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯗꯒꯤ ꯑꯣꯄꯦꯟ ꯃꯣꯏꯁꯨ ꯂꯩꯔꯤ ꯎꯅꯩ ꯃꯔꯛ ꯃꯔꯛꯇ ꯑꯗꯒꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗꯨꯒꯤ ꯂꯤꯗꯔ ꯑꯣꯏꯅ ꯂꯩꯕꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯇꯥ ꯕꯁꯟꯇ ꯀꯧꯋꯦ ꯃꯥꯁꯦ ꯍꯧꯖꯤꯛ 2IC ꯇꯥ ꯕꯁꯟꯇꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗꯨꯒꯤ ꯃꯥꯅ ꯍꯦꯗ ꯑꯣꯐ ꯗ ꯁꯦꯅꯤꯌꯔ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯥꯅꯁꯨ ꯑꯩꯁꯦ ꯑꯗꯨꯝ ꯌꯥꯕꯤꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯌꯥꯔꯝꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯇꯧꯗꯧꯖꯥꯠꯅꯤ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏ SSBꯒꯤ ꯑꯦꯊꯂꯦꯇꯤꯛ ꯇꯤꯝꯁꯤꯗ ꯇꯤꯝ ꯑꯅꯤ ꯂꯩꯌꯦ ꯇꯤꯝ ꯑꯅꯤ ꯍꯥꯏꯗꯤ ꯈꯔ ꯑꯃꯅ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯁꯥꯟꯅꯅꯤꯡꯕ ꯈꯔ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯂꯤꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯅꯤꯃꯥꯏꯁꯦ ꯉꯔꯥꯡ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏꯅ ꯇꯥꯅꯤꯃꯥꯏꯁꯨ ꯀꯧꯏ ꯑꯣꯖꯥꯁꯨ ꯀꯧꯏ ꯑꯣꯖꯥ ꯅꯤꯃꯥꯏꯁꯨ ꯀꯧꯏ
ꯃꯥꯒ ꯂꯣꯏꯅꯅ ꯁꯥꯟꯅꯅꯤꯡꯕ ꯈꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯃꯁꯦ ꯑꯗ ꯉꯁꯥꯏꯒꯤ ꯃꯤꯡꯗꯤ ꯄꯜꯂꯔꯣꯏ ꯒ꯭ꯔꯨꯞ ꯑꯃꯗꯨꯒꯤ ꯂꯤꯗꯔ ꯑꯃ ꯂꯩꯔꯤꯌꯦ ꯑꯗꯨꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯇꯥꯊꯤꯕ ꯀꯩꯅꯣꯒ ꯇꯧꯕ ꯌꯥꯎꯈꯤ ꯌꯥꯝꯅ ꯊꯧ ꯎꯁꯤꯠꯇꯕ ꯅꯪꯒꯨꯝꯕꯅ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯁꯥꯟꯅꯕ ꯑꯣꯏꯗꯧꯕ ꯅꯠꯇꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯕ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯇꯤꯝ ꯑꯃꯒꯤ ꯁꯦꯅꯤꯌꯔ ꯑꯃ ꯂꯩꯌꯦ ꯃꯤꯡꯗꯤ ꯄꯜꯂꯔꯣꯏ ꯃꯤꯡ ꯄꯟꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯣꯏ ꯍꯣꯏꯅꯦ ꯑꯗ ꯑꯄꯤꯛꯄ ꯁꯤꯅꯤ ꯃꯅꯤꯄꯨꯔꯒꯤꯗ ꯌꯥꯝ ꯑꯗ ꯑꯩꯁꯦ ꯅꯣꯡꯃ ꯍꯥꯞꯄꯦꯟ ꯁꯦꯠꯂꯒ ꯁꯣꯔꯣꯛꯇ ꯆꯠꯄ ꯅꯣꯡꯆꯥꯡꯒꯩ ꯑꯩꯈꯣꯏꯒꯤ ꯒꯦꯝ ꯃꯃꯥꯡꯗꯨꯗ ꯅꯪꯒꯨꯝꯕꯅ ꯐꯨꯠꯕꯣꯜ ꯁꯨꯛ ꯆꯥꯎꯕ ꯅꯪꯅ ꯀꯔꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯀꯥꯏꯅ ꯍꯥꯏꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯃꯣꯏꯅ ꯊꯧꯒꯠ ꯍꯣꯏ ꯃꯥꯅ ꯇꯤꯝ ꯑꯃꯒꯤ ꯂꯤꯗꯔꯅꯤꯀꯣ ꯑꯗ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯃꯥꯅ ꯑꯣꯜ ꯑꯦꯊꯂꯦꯇꯤꯛꯀꯤ ꯃꯥꯅ ꯏꯟꯆꯥꯔꯖꯇ ꯄꯥꯏ ꯑꯗ ꯃꯥꯅꯗꯤ ꯀꯃꯥꯟꯗꯦꯟ ꯌꯧꯍꯜꯂꯛꯑꯦ ꯃꯇꯝꯗꯨꯒꯤ ꯀꯃꯥꯟꯗꯦꯟ ꯏꯟꯆꯥꯔꯖꯅ ꯃꯥꯁꯨ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯔꯁꯤꯟ ꯁꯔꯃꯀꯣ ꯁꯔꯁꯤꯟ ꯁꯥꯏ ꯃꯥꯅ ꯅꯣꯡꯃ ꯑꯩꯁꯦ ꯀꯧꯈꯠꯂꯦ ꯈꯪꯉꯛ ꯄꯥꯎꯗꯨ ꯌꯧꯔꯛꯑꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯥꯏꯅ ꯀꯟꯕ ꯏꯁꯣꯔꯅ ꯀꯟꯕ ꯍꯥꯏꯗꯣꯏꯔꯥ ꯃꯌꯥꯝ ꯑꯗꯨ ꯀꯩꯅꯣꯅꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ ꯑꯩꯒꯤ ꯑꯍꯥꯟꯕ ꯆꯦꯝꯄꯤꯌꯟꯁꯤꯞ ꯀꯝꯄꯤꯇꯤꯁꯟꯁꯦ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯀꯤ ꯕꯥꯁꯀꯦꯠꯕꯣꯜ ꯒ꯭ꯔꯥꯎꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞ ꯇꯧꯕꯒꯤ ꯇ꯭ꯔꯥꯌꯦꯜ ꯁꯦꯂꯦꯛꯁꯟ ꯑꯃꯈꯛ ꯇꯧꯋꯦꯕ ꯑꯩꯒꯤ ꯑꯍꯥꯟꯕꯅꯤ ꯇ꯭ꯔꯥꯌꯦꯜ ꯁꯦꯂꯦꯛꯁꯟꯁꯦ ꯑꯩꯁꯦ ꯅꯨꯃꯤꯠꯁꯦ ꯑꯩ ꯀꯅꯥꯝ ꯈꯪꯅꯕꯁꯨ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯩꯁꯦ ꯆꯠꯂꯦ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯀꯤ ꯒꯦꯠꯁꯤꯗ ꯑꯩꯁꯦ ꯏꯇꯣꯝꯗ ꯂꯩꯌꯦ ꯃꯗ ꯃꯌꯥꯝꯗꯤ ꯇꯤꯝ ꯖꯤꯝꯒꯤ ꯒ꯭ꯔꯨꯞ ꯂꯥꯛꯅꯕꯅꯤꯅ ꯃꯣꯏꯒ ꯑꯩꯒ ꯈꯪꯅꯕꯁꯨ ꯅꯠꯇꯕꯅꯤꯅ ꯑꯩꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯤꯖꯕ ꯏꯀꯥꯏꯖꯕ ꯑꯗꯨꯝꯕ ꯀꯩꯅꯣꯝꯗ ꯑꯩꯁꯦ ꯌꯥꯝꯅ ꯇꯣꯟꯅ ꯂꯩꯕꯒꯤ ꯀꯩꯅꯣꯁꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯩꯁꯦ ꯏꯇꯣꯝꯗ ꯀꯥ ꯃꯇꯥꯏꯗ ꯁꯥꯏꯀꯜꯁꯦ ꯇꯧꯔꯒ ꯂꯩꯌꯦꯀꯣ ꯃꯇꯝꯗ ꯑꯩꯅ ꯉꯥꯏꯔꯤꯁꯤꯅ ꯑꯣꯖꯥ ꯉꯥꯏꯕ ꯑꯩꯒꯤ ꯑꯣꯖꯥ ꯁ꯭ꯀꯨꯜꯁꯦ ꯑꯣꯖꯥ ꯁ꯭ꯀꯨꯜꯁꯦ ꯉꯥꯏꯕ ꯑꯣꯖꯥ ꯁ꯭ꯀꯨꯜꯁꯦ ꯃꯥ ꯂꯥꯛꯑꯝꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯀꯝꯄꯤꯇꯤꯁꯟꯁꯦ ꯊꯣꯛꯑꯝꯗꯕꯁꯨ ꯌꯥꯏ ꯉꯥꯛꯄꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯪ ꯅꯣꯔꯠ ꯏꯁꯀꯤ ꯍꯥꯏꯗꯣ ꯑꯗꯨꯅ ꯍꯥꯡꯗꯣꯏꯔꯥ 1995ꯀꯤ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯀꯝꯄꯤꯇꯤꯁꯟꯅ ꯍꯥꯡꯗꯣꯏꯔꯥ ꯀꯩꯅꯣꯅ ꯍꯥꯡꯗꯣꯏꯅꯤ ꯀꯩꯅꯣꯅ ꯍꯥꯡꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯅ ꯍꯥꯡꯗꯧ ꯅꯣꯔꯠ ꯏꯁꯅ ꯍꯥꯡꯗꯣꯏꯅꯤ ꯅꯣꯔꯠ ꯏꯁꯅ ꯍꯥꯡꯗꯧ ꯃꯥꯜꯂꯦ ꯅꯣꯔꯠ ꯏꯁꯅ ꯍꯥꯜꯂꯅꯤ ꯅꯣꯔꯠ ꯏꯁꯅ ꯍꯥꯟꯅꯤꯗ ꯅꯣꯔꯠ ꯏꯁꯅ ꯍꯥꯡꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯅꯪ ꯑꯣꯖꯥ ꯍꯥꯏ ꯁ꯭ꯀꯨꯜꯒꯤꯗ ꯆꯠꯂꯒ ꯇꯝꯕ ꯁꯥꯟꯅꯕ ꯀꯨꯏꯗ꯭ꯔꯤꯅꯦ ꯀꯨꯏꯗ꯭ꯔꯤ ꯑꯩ ꯊꯥ ꯑꯃꯅꯤ ꯈꯛꯇꯅꯦ ꯃꯉꯣꯟꯗ ꯁꯥꯟꯅꯕꯗ ꯅꯣꯔꯠ ꯏꯁꯀꯤ ꯇ꯭ꯔꯥꯌꯦꯜꯁꯦ ꯑꯗꯨꯒꯤꯗꯤ SSBꯗꯒꯤ ꯀꯩꯅꯣ ꯂꯧꯗꯦ ꯁꯨꯇꯤ ꯂꯧꯗꯦ ꯇ꯭ꯔꯥꯌꯦꯜꯗꯨꯗꯤ ꯑꯩ ꯍꯨꯔꯥꯟ ꯂꯥꯛꯄꯅꯤꯅ ꯂꯧꯗ꯭ꯔꯦꯕ ꯀꯣ ꯇ꯭ꯔꯥꯌꯦꯜ ꯁꯦꯂꯦꯛꯁꯟ ꯐꯪꯉꯦ ꯁꯦꯂꯦꯛꯁꯟꯁꯦ ꯐꯪꯀꯥꯟꯗꯗꯤ ꯃꯄꯥꯟꯗ ꯑꯁꯥꯝꯒꯤ ꯖꯣꯔꯥꯠꯇ ꯇꯧꯋꯦ ꯑꯗꯨꯗꯗꯤ ꯑꯗꯨꯒꯤꯗꯤ ꯉꯁꯥꯏꯒꯤ ꯑꯩ ꯄꯥꯔꯃꯤꯁꯟ ꯑꯃ ꯂꯧꯗ ꯌꯥꯗꯕꯅꯤꯅ ꯑꯩꯅ ꯃꯉꯣꯟꯗ ꯑꯗꯣ ꯀꯩꯅꯣꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯔꯣ 1995ꯗ ꯅꯪꯅ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯗ ꯑꯣꯚꯔꯑꯣꯜ ꯇꯥꯔꯤꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅꯦꯕ ꯖꯣꯔꯍꯥꯠꯀꯤ ꯃꯇꯨꯡꯗ ꯑꯣꯏꯒꯅꯤ ꯑꯍꯥꯟꯕ ꯀꯝꯄꯤꯇꯤꯁꯟ ꯑꯩ ꯅꯣꯔꯠ ꯏꯁꯇ ꯑꯣꯏꯅꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ 1 ꯋꯤꯛꯀꯤ ꯑꯩ ꯁꯨꯇꯤ ꯑꯃ ꯑꯦꯄ꯭ꯂꯥꯏ ꯇꯧꯋꯦ ꯁꯨꯇꯤꯁꯤ ꯀꯩꯒꯤꯅꯣ ꯁꯨꯃꯥꯏꯅ ꯍꯪꯉꯀꯥꯟꯗ ꯉꯁꯥꯏꯒꯤ ꯀꯃꯥꯟꯗꯦꯟꯗꯨꯅ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯍꯤꯁꯇ꯭ꯔꯤꯁꯦ ꯂꯤꯛ ꯑꯣꯏꯅꯔꯛꯄꯗꯒꯤ ꯈꯪꯕꯗꯒꯤ ꯑꯩꯁꯦ ꯀꯧꯈꯠꯂꯒ ꯅꯪ ꯍꯣꯏ ꯁꯨꯇꯤꯕꯨꯗꯤ ꯄꯤꯔꯅꯤ ꯍꯜꯂꯛꯄꯒ ꯅꯪ ꯒꯦꯝꯗꯒꯤ ꯅꯪ ꯇꯣꯛꯀꯗꯕꯅꯤ ꯅꯪ ꯑꯩꯈꯣꯏ ꯅꯪ ꯀꯛꯊꯠꯀꯅꯤ ꯒꯦꯝꯗ ꯂꯩꯍꯜꯂꯔꯣꯏ ꯍꯥꯏꯕ ꯁꯤ ꯅꯪꯒꯤꯗꯨ ꯀꯩꯅꯣ ꯇꯧꯔꯦ ꯅꯪꯅ ꯁꯤꯗꯩꯁꯤꯗ ꯏꯔꯝꯃꯤꯁꯤ 1995ꯀꯤ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔꯁꯤꯅ ꯍꯥꯜꯂꯤ ꯑꯗꯨꯒ 1996ꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 11ꯗ ꯀꯩꯅꯣ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯖꯣꯔꯍꯥꯠꯀꯤꯁꯤꯅ ꯂꯥꯛꯑꯦꯕ ꯁꯤꯒꯤ ꯃꯃꯥꯡꯒꯤ ꯖꯣꯔꯍꯥꯠ ꯑꯅꯤꯔꯛꯅꯦ ꯁꯤꯒꯤꯁꯦ ꯑꯩ ꯄꯥꯒꯦ ꯑꯃꯨꯛꯇ ꯁꯤꯗꯩꯁꯤꯗ ꯑꯔꯥꯟꯕꯗꯨ ꯆꯨꯝꯊꯣꯛꯁꯦꯕ ꯑꯗ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯂꯝꯖꯦꯟ ꯆꯦꯟꯕꯒꯤ ꯃꯊꯧꯗꯒꯤ ꯂꯩꯊꯣꯛꯂꯒ ꯑꯣꯊꯣꯔꯤꯇꯤꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯌꯥꯔꯦ ꯑꯩꯒꯤꯗꯨꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯅꯛꯁꯤꯟꯗ꯭ꯔꯁꯨ ꯌꯥꯏ ꯕꯤꯜꯗꯤꯡ ꯃꯁꯥꯟꯅꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯊꯣꯛꯄ ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯥꯔꯅ ꯈꯪꯂꯛꯈꯤꯔꯝꯃꯤ ꯍꯥꯏꯁꯤ ꯉꯁꯥꯏꯒꯤ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ 1995 ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯒꯤꯁꯤ ꯑꯣꯏꯅ ꯇꯧꯋꯦꯕ ꯑꯗꯨꯒꯤ ꯃꯈꯥ ꯑꯩ ꯄꯥꯖꯔꯛꯀꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯃꯅ ꯐꯒꯠꯂꯛꯄꯗ ꯑꯃꯅ ꯌꯦꯡꯕ ꯉꯝꯅꯗꯕ ꯑꯃꯅ ꯑꯐꯕ ꯃꯥꯏꯀꯩꯒꯤ ꯑꯋꯥꯡꯕ ꯁꯤꯔꯤ ꯀꯥꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯇꯩꯅ ꯃꯈꯣꯡ ꯌꯥꯟꯗꯨꯅ ꯆꯤꯡꯊꯅꯕꯗ ꯍꯩꯅꯖꯕ ꯀꯥꯡꯂꯨꯞ ꯑꯃ ꯑꯣꯏꯅ
wari nabo kaya tai si tausu tauriniko madumagna oiramba tai maitai waiku haiba phagi ama miyam marakta lina ba tattana thinai kadai da no kaithel am maitai waiku gi wari se phagi yoina tongnarini kadai da no kaithel am da koyon bina koi thumo ani ahum da waiku ji thamjani atai ji punba ala pundaba kai no ka yaw jane adaida pundaba ama yaw ba pulli ba sing di mana chedu khidana bane adaida pundaba ya kaino ne atai na pullaga sina punri si kari gino ne chidi chedu khiro chidi chedu ko ngam maitai waiku ni ai aida amana chedu ki toro amana makhung da yamba adu mai tawi adu adagi waiku ni haiduna tawre adaidi Bobina Junior Mr. Manipur 1995 contest thokuna overall champion oirakhiba matam aduda SSB Mungsangai gi commanding officer adu in charge oina maitai masa amana purami tumbra maitai maji ba ha pamon sarsin sharma hai ko Imphal gi maitai masa akoi gi in charge commanding officer aduna bobibu mapungin thogat pibagi muhutta akan mamong na warning tawduna body building dagi lapthok na ba harakhi body building na ai athletic te jilo phoga pura duty ko gi JD oina ko gi mapanda ko gi out of post leidana tha pada maitai masa sina maitai ma ai ne puye na lamang nei khul saida leman puye na ma leiman adu nang tha ga ni ga ni mi tudai na suti gi ado maming panji pedro searching hai searching ko oh ai ne se maming palam da mana adumaina hai adagi de adugumba phibam adu oiduna su bobina ninghan naba tawduna awawa masung khudong chadaba kaya mayok nazarabasu ozaya school gi lamjing makhada hotnajaba leblakhi aduna ikui kuidana Indian Body Building Federation gi makhada 1996 ki February 13 da Assam gi Jorhata pangthok kadaba 34th Junior National Body Building Championship ki damok Manipur gi sanorasing khananaba trial selection meet ama Manipur College gi auditorium da pangthok khiba matamdani SSB gi ngahosi gi perasima ai pathoroke SSB gi maitai masa IC commanding officer aduna bobida body building thadok trabadi athletes ki personnel oibagi mahutta general duty da lehenaba order tholagani haiduna akan mamong da warning tawki ai madumongna bobibu masana pamjaba makhong thanginba horakraba body building masana dagi lapthoklagadra haibagi mipaijaba ama pohillaki hai adubu apopi imagi siom nungda maru ihun tangkiba mikupta taibang punsigi panthung lambi yakhraba miyoi pokni akogi hainariba miyoi pokki punsi lambi ni aina akogi human kanase mi gi nupa oigara nupi oigara magi mamagi siom nungda maru ihun tangkiba kainose isa magi marai bokse magi destiny si lepi kaina hajanaba lei madu kakpa yadar ni ngasai nang ja tawrasu nangi destiny do destine taroko yes adu maina tawba hainaba malai nongdambana tambirakraba punsi lambibu kanana thaidopa ngambani Manipur amadi India masa singi marakta da natana malemi body building sanabunga anobo wari gi lamai hablak lava line tharakraba bobi gi punsibu body building gi sanabunga gi lamakhang da kanana chingthuluba ngambani SSB Mungsangai gi full-fledged commanding officer Mr. Tiwari ko malaki sai isa di masai tiwari mamangi mahakna bobibu body building masana da maning tamna mai onsinnabagi ayaba pibiki madumaki mahina Assamgi Jorhata 1996 February 11 da pangthokhiba 34th Junior National Body Building Championship ki KG 70 category da bobina champion oidana Junior Mr. India title loki adugi SSB aduga Jorhat di adugi mamang da notice so Jorhat tawki or notice adu record kami yung binamam chagin aduma adugi certificate ka jai alem ni no in nathije ada jiki junior
ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯍꯥꯟꯕ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯅꯣꯔꯠ ꯏꯁꯇꯨꯅꯦꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯇ ꯇꯧꯕꯗꯣ ꯑꯗꯨꯒ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯑꯣꯖꯥꯁꯦ ꯂꯥꯛꯑꯝꯗ꯭ꯔꯕ ꯑꯩ ꯀꯝꯄꯤꯇꯤꯁꯟ ꯊꯣꯛꯑꯝꯃꯣꯏ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯁꯥꯟꯅꯔꯝꯗꯕꯁꯨ ꯌꯥꯏ ꯍꯥꯏꯕ ꯌꯥꯏ ꯑꯣꯖꯥꯁꯦ ꯑꯩ ꯌꯥꯝ ꯄꯥꯈꯠꯅꯩ ꯑꯣꯖꯥꯁꯤꯗ ꯑꯩ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯀꯤ ꯒꯦꯠꯁꯤꯗ ꯑꯩꯁꯨ ꯉꯛꯁꯦ ꯅꯣꯟꯗꯅ ꯑꯣꯖꯥ ꯂꯥꯛꯄ꯭ꯔꯥ ꯆꯪꯉꯛꯄ꯭ꯔꯥ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦ ꯉꯥꯏꯍꯥꯛ ꯑꯣꯖꯥꯁꯦ ꯊꯧꯖꯤꯜꯂꯛꯑꯦ ꯃꯥꯏ ꯁ꯭ꯀꯨꯇꯔꯗꯣ ꯑꯗꯩꯗꯤ ꯋꯥꯈꯜ ꯋꯥꯅ ꯂꯩꯔꯝꯕ ꯑꯣꯖꯥ ꯇꯧꯔꯛꯄꯗꯩꯗꯤ ꯋꯥꯈꯜꯁꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯈꯪꯍꯧꯗꯅ ꯍꯛꯆꯥꯡꯁꯤ ꯀꯥꯡꯈꯠꯂꯛꯄ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯤ ꯀꯤꯔꯛꯇꯕꯗꯣ ꯍꯥꯟꯅ ꯇꯨꯞꯊꯔꯒ ꯀꯅꯥꯝ ꯈꯪꯅꯕꯁꯨ ꯅꯠꯇꯦ ꯑꯗ ꯂꯥꯛꯏꯕ ꯖꯁ ꯑꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯦꯝꯕꯔ ꯂꯩꯔꯤꯕ ꯖꯁ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯒꯤ ꯖꯤꯝꯒꯤ ꯇꯤꯝ ꯄ꯭ꯂꯦꯌꯔ ꯃꯌꯥꯝ ꯂꯥꯛꯇꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯗꯣ ꯑꯩꯗꯤ ꯈꯪꯅꯗꯕꯅꯤꯅ ꯀꯅꯥꯝꯁꯨ ꯀꯧꯅꯗꯦ ꯑꯗ ꯑꯩꯁꯦ ꯏꯇꯣꯝꯗ ꯑꯩꯈꯣꯏꯒꯤ ꯇꯨꯐꯛ ꯇꯨꯄꯥꯏ ꯆꯜꯂꯒ ꯑꯣꯖꯥ ꯉꯥꯏ ꯂꯩꯕꯅꯤ ꯑꯣꯖꯥꯁꯦ ꯂꯥꯛꯄꯗꯩꯗꯤ ꯑꯩꯁ ꯆꯅꯥꯗꯩꯗꯤ ꯅꯪ ꯀꯩꯗꯧꯔꯦ ꯑꯁ ꯑꯣꯖꯥ ꯂꯥꯛꯄ ꯉꯥꯏꯔꯤꯅꯤ ꯑꯩꯅ ꯂꯥꯛꯑꯣ ꯇꯧꯔ ꯃꯥꯅ ꯄꯨꯁꯜꯂꯗꯩ ꯋꯥꯔꯝ ꯑꯞ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯇꯩ ꯑꯍꯥꯟꯕ ꯅꯨꯡꯉꯥꯏꯗ ꯀꯩꯅꯣ ꯄꯨꯔꯥ ꯗꯦ ꯇꯥꯏꯝꯗꯅꯤ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯀꯤ ꯑꯩꯈꯣꯏꯒꯤ ꯕꯥꯁꯀꯦꯠꯕꯣꯜ ꯒ꯭ꯔꯥꯎꯟ ꯑꯗ ꯑꯩꯁꯦ ꯊꯣꯛꯄꯗꯤ ꯄꯣꯖꯤꯡꯒꯗꯤ ꯌꯥꯝꯅ ꯍꯩꯕ ꯅꯠꯇꯦ ꯃꯇꯝꯗꯣ ꯑꯍꯥꯟꯕ ꯊꯣꯛꯂꯛꯄꯅꯤ ꯊꯥ ꯑꯃꯅꯤꯈꯛ ꯁꯥꯟꯅꯔ ꯊꯣꯛꯂꯛꯄꯅꯦꯕ ꯑꯗꯩꯗꯤ ꯂꯥꯛꯏꯕ ꯂꯝꯗꯒꯤ ꯂꯥꯛꯏꯕ ꯖꯤꯝꯒꯤ ꯃꯤ ꯃꯌꯥꯝꯗꯣ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯉꯛꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯅꯥꯏ ꯁꯥꯇ꯭ꯔꯅꯣꯅ ꯍꯥꯏꯅꯗꯅ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝꯁꯦ ꯌꯥꯝ ꯉꯛꯅꯕ ꯑꯃꯊꯣꯛꯈꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯑꯍꯥꯟꯕ ꯀꯝꯄꯤꯇꯤꯁꯟ ꯊꯣꯛꯄ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝꯅꯁꯨ ꯉꯁꯤꯒꯤ ꯑꯉꯥꯡꯁꯦ ꯅꯣꯡꯃꯗꯤ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯍꯥꯏꯅꯕꯁꯨ ꯌꯥꯎꯏ ꯑꯩ ꯍꯥꯏꯐꯦꯠ ꯃꯤꯗꯨꯗꯤ ꯀꯅꯥꯝ ꯈꯪꯗꯦ ꯃꯁꯛ ꯃꯗꯨꯗ ꯂꯥꯛꯏꯕ ꯑꯍꯟ ꯖꯖꯦꯁ ꯑꯣꯐꯤꯁꯤꯌꯦꯜ ꯃꯌꯥꯝꯗꯒꯤ ꯀꯅꯥꯝ ꯈꯪꯅꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅꯤ ꯑꯩꯅ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯊꯣꯛꯂꯛꯄꯁꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯣꯖꯥ ꯁ꯭ꯀꯨꯜꯒꯥꯏꯗꯣ ꯑꯩ ꯅꯤꯡꯁꯤꯡꯉꯤ ꯁꯪꯆꯪ ꯈ꯭ꯋꯥꯡ ꯆꯦꯡꯉꯅ ꯃꯥꯗꯤ ꯐꯨꯔꯤꯠ ꯑꯩꯈꯣꯏꯒꯤ ꯑꯃꯦꯔꯤꯀꯥꯟ ꯁꯥꯔꯠ ꯈꯨꯗꯥꯡ ꯆꯣꯟꯕꯤ ꯂꯤꯠꯀꯟꯕꯅꯦꯕ ꯑꯗꯨ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯡꯗ ꯅꯝꯕꯁꯤ ꯖꯣꯟ ꯅꯝꯕꯅꯦꯕ ꯑꯗꯨ ꯇꯧꯔꯒ ꯃꯥ ꯁ꯭ꯀꯨꯇꯔꯒ ꯊꯧꯕꯗꯣ ꯑꯁ ꯌꯥꯝ ꯐꯖꯅ ꯇꯧꯕꯅꯦ ꯅꯤꯡꯁꯤꯡꯉꯛꯏ ꯉꯁꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯑꯣꯖꯥ ꯁ꯭ꯀꯨꯜꯗꯣ ꯁꯪꯁꯪ ꯎꯔꯛꯏ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯈ꯭ꯔꯤꯁꯇ ꯀꯨꯝ 1996 ꯑꯗꯨ ꯕꯣꯕꯤꯒꯤꯗꯤ ꯕꯣꯗꯤ ꯕꯤꯜꯗꯔꯁ ꯑꯃ ꯑꯣꯏꯅ ꯈꯣꯡꯖꯦꯜ ꯌꯥꯝꯅ ꯌꯥꯡꯈꯤꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯅꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯃꯁꯥꯟꯅꯒꯤꯗꯃꯛ ꯕꯣꯕꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯒꯤ ꯑꯀꯟꯕ ꯆꯥꯡꯌꯦꯡ ꯇꯧꯈꯤꯕ ꯆꯍꯤ ꯑꯃꯁꯨꯅꯤ ꯑꯁꯥꯝꯒꯤ ꯖꯣꯔꯍꯥꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯖꯨꯅꯤꯌꯔ ꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟꯁꯤꯞ KG 70ꯒꯤ ꯀꯥꯡꯂꯨꯞꯇ ꯆꯦꯝꯄꯤꯌꯟ ꯑꯣꯏꯗꯨꯅ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯂꯧꯔꯒ ꯊꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ SSBꯗ ꯃꯍꯥꯛꯄꯨ ꯊꯧꯒꯠꯄꯤꯔꯝꯕ ꯀꯃꯥꯟꯗꯦꯟ ꯇꯤꯋꯥꯔꯤ ꯁꯥꯍꯦꯕ ꯑꯗꯨ ꯌꯥꯝꯅ ꯊꯥꯖꯔꯨꯗꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯄꯣꯁꯇꯤꯡ ꯆꯠꯈꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡꯉꯤ ꯑꯩꯅ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯇꯨꯡꯗ ꯇꯤꯋꯥꯔꯤ ꯁꯥꯞꯁꯦ ꯃꯥꯁꯦ ꯀꯃꯥꯟꯗꯦꯟ ꯆꯥꯔꯖ ꯑꯣꯏꯅ ꯃꯥꯁꯦ ꯃꯣꯡꯁꯥꯡꯒꯩꯁꯤꯗ ꯄꯣꯁꯇꯤꯡ ꯂꯥꯛꯄꯅꯦꯕ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯛꯑꯦ ꯃꯥꯁꯦ ꯂꯥꯛꯑꯀꯥꯟꯗ ꯃꯥꯅ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯁꯦ ꯖꯣꯔꯍꯥꯠꯇ ꯇꯧꯕꯁꯦ ꯁꯥꯟꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯥꯅ ꯑꯩꯁꯦ ꯑꯉꯥꯡꯁꯤꯅ ꯁꯥꯟꯅꯕ ꯄꯥꯝꯃꯕꯅꯤꯅ ꯃꯥꯒꯤ ꯐꯤꯜꯁꯤꯗ ꯃꯥꯅ ꯄꯔꯃꯤꯁꯟ ꯇꯧꯔꯛꯄꯅꯦ ꯀꯩꯅꯣꯗꯤ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯁꯔꯁꯤꯜ ꯍꯥꯏꯁꯤꯒꯤ ꯃꯥꯒꯤ ꯃꯊꯛ ꯊꯣꯛꯄ ꯁꯦꯅꯤꯌꯔꯅꯦꯕ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯗꯨ ꯑꯍꯟꯗꯣ ꯑꯩ ꯂꯩꯈꯤꯗ꯭ꯔꯕ꯭ꯔꯥ ꯃꯥꯁꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯩꯅꯣꯗꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯁꯤꯐꯣꯏ ꯑꯃꯅ ꯀꯃꯥꯟꯗꯦꯟ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯂꯦꯚꯦꯜꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯀꯩꯅꯣꯅꯦ ꯃꯇꯝꯗ ꯑꯩꯈꯣꯏꯒ ꯃꯥꯒ ꯌꯥꯝ ꯈꯦꯠꯅꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯄꯔꯃꯤꯁꯟꯁꯦ ꯄꯤꯔꯦ ꯃꯥꯅ ꯃꯥ ꯁꯥꯟꯅꯍꯜꯂꯣ ꯃꯥꯏ ꯁꯤ ꯐꯤꯜꯁꯤꯗ ꯌꯥꯝ ꯄꯤꯔꯦ ꯇꯧꯔꯒ ꯃꯥꯅ ꯄꯤꯔꯛꯄꯗꯩꯗꯤ ꯑꯩꯁꯦ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯁꯤ ꯁꯥꯟꯅꯔꯕ ꯇꯥꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ SSBꯒꯤ ꯗ꯭ꯌꯨꯇꯤ ꯃꯤꯠ ꯑꯅ ꯑꯣꯜ ꯏꯟꯗꯤꯌꯥ SSBꯒꯤ ꯃꯤꯠ ꯑꯃ ꯍꯦꯛ ꯇꯧꯋꯦ ꯃꯤꯠꯁꯦ ꯀꯗꯥꯏꯗ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯇꯦꯖꯄꯨꯔ ꯁꯥꯏꯠꯇꯅꯦ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯔꯛꯏꯁꯦ ꯅꯪ ꯅꯦꯁꯅꯦꯜ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯗ ꯁꯥꯟꯅꯕ ꯂꯣꯏꯕꯒ ꯅꯪ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯣ ꯑꯗꯩ ꯑꯗꯨꯝ ꯑꯩꯁꯦ ꯌꯨꯝꯗꯒ ꯊꯣꯛꯂꯛꯇꯕꯗ ꯃꯥꯏ ꯉꯁꯥꯏꯒꯤ SSBꯒꯤ ꯇꯣꯔꯅꯥꯃꯦꯟꯗꯣ ꯇꯧꯔꯤꯕ ꯃꯤꯠꯇꯣ ꯑꯩꯈꯣꯏꯒꯤ ꯔꯥꯅꯤꯗꯪꯒ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏ ꯃꯐꯝ ꯇꯦꯖꯄꯨꯔ ꯁꯣꯝ ꯁꯥꯏꯠꯇꯅꯤ
ꯑꯗꯣꯝꯗ ꯆꯠꯂꯒ ꯃꯥꯅ ꯑꯩꯒꯁꯨ ꯑꯣꯅꯔꯒ ꯇꯧꯕꯤꯗꯅ ꯃꯌꯥꯝꯅ ꯏꯟꯇ꯭ꯔꯗ꯭ꯌꯨꯁꯀ ꯇꯧꯕꯤꯗꯅ ꯑꯩꯒꯤ ꯃꯦꯗꯜꯒ ꯎꯠꯇꯅ ꯇꯧꯋꯤ ꯑꯗꯩꯗꯤ ꯃꯥꯁꯤ ꯏꯀꯨꯏ ꯀꯨꯏꯗꯦ ꯑꯗꯨꯝ ꯃꯥꯁꯦ ꯁꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯡꯁꯥꯡꯒꯩꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯦ ꯇꯥꯟꯊꯣꯛꯈꯤꯕꯅꯤ ꯇꯁꯦꯡꯕꯗꯤ ꯇꯥꯟꯊꯣꯛꯅꯕꯒꯤ ꯁꯥꯏꯟ ꯑꯩꯕꯨ ꯇꯧꯕ ꯌꯥꯎꯋꯤ ꯃꯇꯝꯗꯨꯗꯤ ꯑꯩꯈꯣꯏ ꯀꯔꯤꯝ ꯈꯪꯗꯦ ꯕ꯭ꯂꯦꯡ ꯑꯝꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯥꯁꯤ ꯁꯤꯗ ꯂꯩꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯥꯏ ꯃꯈꯥꯗ ꯂꯩꯕꯅ ꯄꯋꯥꯔ ꯇꯧ ꯌꯥꯔꯣꯏꯅ ꯇꯧꯕꯒꯤꯔ ꯃꯇꯝꯗꯨꯒꯤ ꯀꯩꯅꯣꯗꯤ ꯈꯪꯗꯦ ꯑꯁꯦꯡꯕꯗꯤ ꯇꯥꯟꯊꯣꯛꯈꯤꯕꯅꯤ ꯃꯥꯁꯤ ꯁꯥꯏꯟ ꯑꯃ ꯈꯣꯝꯕ ꯂꯥꯛꯑꯦ ꯋꯤꯗꯥꯎꯠ ꯕ꯭ꯂꯦꯡ ꯄꯦꯄꯔ ꯑꯃꯗ ꯁꯥꯏꯟꯁꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯃꯌꯥꯝꯁꯦ ꯁꯥꯏꯟꯁꯦ ꯈꯣꯝꯕ ꯃꯇꯨꯡꯗ ꯏꯔꯒ ꯃꯣꯏꯒꯤ ꯂꯩꯗꯅꯀꯣ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯅ ꯃꯥꯁꯤ ꯌꯥꯗꯦ ꯍꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯥꯟꯊꯣꯛꯈꯤꯕꯒꯤ ꯑꯗꯩ ꯑꯃꯅ ꯉꯁꯥꯏꯒꯤ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯖꯨꯅꯤꯌꯔ ꯃꯤꯅꯤꯁꯇꯔ ꯏꯟꯗꯤꯌꯥ ꯇꯥꯔꯛꯏꯁꯤ ꯆꯍꯤ ꯑꯣꯖꯥ ꯌꯥꯁꯀꯨꯜꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯃꯇꯨꯡ ꯆꯍꯤ ꯑꯅꯤꯃꯨꯛꯇꯅꯤꯅꯦꯀꯣ ꯆꯍꯤ ꯑꯅꯤꯕꯨ ꯐꯥꯗꯦꯕ ꯁꯤꯁꯨ ꯑꯉꯛꯄ ꯆꯍꯤ ꯑꯅꯤ ꯐꯥꯗꯦ ꯑꯉꯛꯄ ꯀꯩꯅꯣ ꯑꯍꯥꯟꯕ ꯁꯥꯟꯅꯕꯗ ꯅꯣꯔꯠ ꯏꯁ ꯁꯥꯟꯅꯔꯦ ꯅꯣꯔꯠ ꯏꯁꯇ ꯑꯩ 70 ꯀꯦꯖꯤ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯁꯦꯝ ꯆꯍꯤꯗꯨꯗ ꯑꯩ 95ꯇ ꯖꯨꯅꯤꯌꯔ ꯃꯤꯅꯤꯁꯇꯔ ꯃꯅꯤꯄꯨꯔ ꯇꯥꯔꯦ ꯖꯨꯅꯤꯌꯔ ꯃꯤꯅꯤꯁꯇꯔ ꯃꯅꯤꯄꯨꯔ ꯑꯣꯚꯔꯑꯣꯜ ꯇꯥꯔꯦ ꯑꯣꯚꯔꯑꯣꯜ ꯇꯥꯔꯦ ꯑꯗꯒꯤ ꯅꯦꯛꯁꯇ ꯁꯦꯅꯤꯌꯔ ꯅꯦꯁꯅꯦꯜ ꯑꯣꯚꯔꯑꯣꯜ ꯇꯥꯔꯦ ꯁꯦꯅꯤꯌꯔ ꯅꯦꯁꯅꯦꯜ ꯑꯣꯚꯔꯑꯣꯜ ꯇꯥꯕꯁꯦ ꯑꯩ ꯑꯗꯨ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯁꯥꯟꯅꯔꯝꯗꯥꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯒꯤ ꯍꯩꯗ꯭ꯔꯕꯥꯠꯇꯒꯤ ꯑꯩꯒꯤ ꯔꯦꯜꯋꯦꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯔꯗꯔ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤ ꯑꯗꯩꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯀꯃꯥꯟꯗꯦꯟ ꯇꯤꯋꯥꯔꯤ ꯁꯥꯍꯦꯕ ꯆꯠꯈ꯭ꯔꯕꯗꯗꯤ ꯅꯪ ꯁꯤ ꯅꯤꯡꯕ ꯀꯥꯏꯈꯤ ꯀꯣ ꯅꯤꯡꯕ ꯀꯥꯏꯕꯒ ꯂꯣꯏꯅꯅ ꯑꯩꯁꯨ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯑꯗꯩꯗꯤ ꯁꯦꯝ ꯑꯗꯨꯒꯤ ꯆꯍꯤꯗꯣ ꯑꯗꯩꯗ SSBꯗꯩ ꯇꯣꯛꯂꯛꯇꯣꯏꯅꯤꯅ ꯇꯣꯛꯄꯁꯦ ꯑꯩ ꯀꯩꯅꯣ ꯁꯦꯝ ꯑꯗꯨꯒꯤ ꯆꯍꯤꯗꯨꯗ ꯑꯩ 1996ꯇ ꯑꯩ ꯏꯟꯗꯤꯌా ꯔꯤꯄ꯭ꯔꯖꯦꯟ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯑꯦꯁꯤꯌꯥ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯑꯦ ꯑꯦꯁꯤꯌꯥꯟ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯗꯨꯗ ꯅꯠꯇꯦ ꯚꯛꯇ ꯀꯨꯃꯥꯔ ꯌꯥꯎꯕ꯭ꯔꯣ ꯑꯩꯈꯣꯏ ꯌꯥꯎꯏ ꯅꯕꯥꯟ ꯖꯨꯅꯤꯌꯔꯗ ꯑꯩꯈꯣꯏꯅꯤ ꯀꯦꯇꯥꯒꯣꯔꯤ ꯍꯣꯏꯅꯦ ꯑꯗꯨꯒꯨꯝꯕ ꯑꯃ ꯇꯧꯈꯤꯕ ꯀꯩꯅꯣꯗ ꯗꯤꯐ꯭ꯔꯦꯟ ꯀꯦꯇꯥꯒꯣꯔꯤꯗ ꯑꯩꯈꯣꯏꯁꯤ ꯀꯩꯅꯣ ꯇꯧꯈꯤ ꯑꯗꯨꯒꯤ ꯃꯇꯝꯗꯅꯦꯕ ꯅꯪꯒꯤ ꯅꯃꯤꯡ ꯇꯥꯗꯅ ꯇꯧꯈ꯭ꯔꯤꯁꯦ ꯑꯗꯩꯗꯤ ꯅꯪꯁꯦ ꯑꯩꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯅꯪ ꯏꯝꯐꯥꯜ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯩꯅꯦꯕ ꯑꯗꯩꯗꯤ ꯑꯩ ꯂꯩꯇ꯭ꯔꯦ ꯑꯗꯩꯗꯤ ꯑꯗꯨ ꯊꯣꯛꯂꯛꯄꯗꯩꯗꯤ ꯑꯩꯁꯦ ꯃꯣꯡꯁꯥꯡꯒꯩꯗꯒꯤꯗꯤ ꯑꯗꯨꯝ ꯆꯦꯟꯊꯣꯔꯛꯈ꯭ꯔꯦ ꯍꯣꯏꯅꯦ ꯑꯗꯨ ꯑꯣꯟꯁꯤꯟꯕ ꯉꯝꯕꯒꯤ ꯊꯥꯖꯕ ꯃꯥꯡꯈꯤ ꯍꯥꯏꯗꯤ ꯅꯪ ꯇꯤꯋꯥꯔꯤꯗꯨ ꯆꯠꯈ꯭ꯔꯕꯅꯤ나 ꯑꯗꯨꯃꯛꯅ ꯃꯍꯥꯛ ꯍꯥꯏꯗꯤ ꯕꯣꯕꯤꯁꯤ SSB ꯀꯦꯝ ꯊꯥꯗꯣꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗꯅꯤ ꯑꯄꯣꯛꯄꯤ ꯗꯁꯨꯃꯇꯤꯅ ꯏꯃꯥ ꯏꯕꯦꯝꯃ ꯗꯁꯨꯃꯇꯤꯅ ꯃꯆꯥꯅꯨꯄꯥ ꯁꯥꯐꯕ ꯕꯣꯕꯤꯒꯤꯗꯃꯛ ꯋꯥꯖꯈꯤꯕ ꯃꯇꯧ ꯀꯌꯥꯗꯣ ꯑꯗꯩ ꯏꯃꯥꯗꯤ ꯋꯥꯔꯝꯅꯤꯅ ꯃꯥ ꯅꯪ ꯇꯣꯂꯣꯞ ꯆꯥꯗꯅ ꯅꯪꯒꯤ ꯆꯥꯅꯤꯡꯕ ꯆꯥꯗꯅ ꯀꯩꯗꯧꯗꯅ ꯇꯧꯔꯝꯃꯒ ꯅꯪ ꯃꯗꯨꯒꯤ ꯃꯔꯛꯇꯨꯅꯤ ꯌꯥꯝꯅ ꯌꯥꯝ ꯋꯥꯔꯤꯁꯦ ꯑꯣꯖꯥ ꯑꯩ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯩꯅ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯑꯣꯚꯔꯑꯣꯜ ꯇꯥꯕꯁꯦ ꯁꯤꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯁꯦ SSBꯗꯤ ꯇꯣꯛꯂꯛꯑꯦ ꯑꯩ ꯆꯦꯟꯊꯣꯛꯈ꯭ꯔꯦꯕ ꯋꯤꯗꯥꯎꯠ ꯄꯔꯃꯤꯁꯟꯗ ꯑꯩꯁꯦ ꯆꯦꯟꯊꯣꯛꯑꯒ ꯌꯨꯝꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯔꯤꯒꯤꯅꯣ ꯋꯥꯔꯤ ꯅꯪ ꯆꯦꯟꯊꯣꯔꯛꯏꯗꯣ ꯑꯩꯒꯤ ꯐ꯭ꯔꯤꯗꯝ ꯐꯪꯉꯛꯇꯕꯗꯣ ꯉꯁꯥꯏ ꯇꯤꯋꯥꯔꯤ ꯆꯠꯈ꯭ꯔꯕ ꯇꯤꯋꯥꯔꯤ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯁꯦ ꯁꯦꯀꯟꯗꯔꯥꯕꯥꯗꯀꯤ ꯁꯥꯎꯠ ꯁꯦꯟꯇ꯭ꯔꯦꯜ ꯔꯦꯜꯋꯦꯒꯤ ꯑꯩ ꯅꯠꯇꯦ ꯉꯁꯥꯏ ꯇꯤꯋꯥꯔꯤ ꯁꯥꯍꯦꯕꯁꯤ ꯆꯠꯈ꯭ꯔꯀꯥꯟꯗ ꯀꯃꯥꯟꯗꯦꯟꯁꯤ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤ ꯁꯔꯁꯤꯅꯩꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤ ꯁꯤ ꯃꯩꯇꯩ ꯃꯆꯥꯒꯤ ꯍꯧꯅꯕꯅꯤ ꯑꯗꯣ ꯃꯣꯏꯅ ꯈꯨꯔꯧ ꯁꯤꯟꯅꯔꯒ ꯇꯥꯟꯈꯤꯕ ꯄꯣꯠꯅꯦ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯁꯥꯏꯟ ꯇꯧꯕ ꯌꯥꯎꯈꯤ ꯑꯗꯨꯒꯤ ꯋꯥꯔꯤꯁꯨ ꯂꯩ ꯇꯤꯋꯥꯔꯤ ꯁꯥꯍꯦꯕꯁꯦ ꯑꯥꯐꯇꯔ ꯂꯣꯡ ꯇꯥꯏꯝ ꯀꯣ ꯆꯍꯤ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯃꯨꯝꯕꯥꯏꯗ ꯄꯨꯟꯈꯤꯕ ꯋꯥꯔꯤ ꯑꯃꯁꯨ ꯂꯩ ꯃꯇꯝꯗ ꯇꯤꯋꯥꯔꯤ ꯁꯥꯍꯦꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥꯅꯣ ꯍꯥꯏꯁꯤꯅꯤ ꯉꯁꯥꯏ ꯑꯣꯖꯥ ꯃꯥꯒ ꯀꯃꯥꯟꯗꯦꯟ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯒꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯑꯩ ꯑꯣꯜꯔꯦꯗꯤ ꯇꯣꯛꯈ꯭ꯔꯦꯕꯀꯣ SSBꯗꯤ ꯆꯦꯟꯊꯣꯔꯛꯈ꯭ꯔꯦ ꯆꯦꯟꯊꯣꯔꯛꯑꯒ ꯑꯩ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯗꯅ ꯇ꯭ꯔꯥꯌꯦꯜꯗꯤ ꯁꯦꯀꯟꯗꯔꯥꯕꯥꯗꯀꯤ ꯇ꯭ꯔꯥꯌꯦꯜ ꯄꯤꯔꯨꯔꯒ ꯃꯔꯨꯞꯇꯨꯒꯤ ꯑꯦꯄꯣꯏꯟꯃꯦꯟꯁꯨ ꯂꯥꯛꯇꯕꯤ ꯌꯦꯁ ꯑꯣꯔ ꯅꯣ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗꯣ ꯑꯗꯨꯗ ꯑꯩꯁꯦ ꯇꯧꯐꯝ ꯈꯪꯗꯗꯅ ꯌꯨꯝꯁꯤꯗ ꯍꯥꯏꯗꯤ ꯔꯦꯜꯋꯦꯒꯤ ꯀꯩꯅꯣ ꯑꯦꯄꯣꯏꯟꯃꯦꯟ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯒꯅ ꯅꯪꯅ SSB ꯆꯦꯟꯊꯣꯔꯛꯏꯁꯦ ꯑꯩꯅ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯑꯦꯁꯤꯌꯥ ꯁꯥꯟꯅꯔꯨꯕꯗꯣ ꯑꯗꯨꯗ
ꯑꯩꯒꯤ ꯀꯜꯀꯇꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯝꯕꯨ ꯆꯦꯇꯔꯖꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯆꯥꯔꯖꯁꯤꯅ ꯃꯥꯁꯤ ꯃꯇꯝꯗꯨꯗ ꯏꯟꯗꯤꯌꯟ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯐꯦꯗꯔꯦꯁꯟꯒꯤꯁꯨ ꯑꯆꯧꯕ ꯔꯣꯜ ꯂꯧꯕ ꯅꯨꯄꯥ ꯑꯃꯅꯤ ꯃꯥꯅ ꯑꯩꯒꯤ ꯀꯩꯅꯣꯗꯨꯗ ꯊꯕꯛꯁꯨ ꯑꯣꯐꯔ ꯌꯥꯝ ꯐꯪꯉꯦ ꯃꯇꯝꯗꯨꯗ ꯑꯁ ꯑꯩꯅ ꯍꯦꯛ ꯃꯦꯗꯜ ꯂꯧꯖꯗ꯭ꯔꯒꯁꯨꯀꯣ ꯑꯩ ꯍꯦꯛ ꯁꯥꯟꯅꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯂꯥꯛꯄ ꯑꯣꯐꯔ ꯃꯌꯥꯝꯁꯦ ꯐꯖꯅ ꯂꯥꯛꯑꯦ ꯑꯗ ꯃꯇꯝꯗꯨꯗ ꯑꯗꯨ ꯂꯥꯛꯄ ꯁꯦꯀꯦꯟꯗꯔꯕꯥꯗꯀꯤꯗꯤ ꯑꯣꯜꯔꯦꯗꯤ ꯑꯩ ꯀꯩꯅꯣ ꯇ꯭ꯔꯥꯌꯦꯜ ꯌꯥꯎꯔꯨꯕꯅꯦꯕ ꯑꯗꯣ ꯃꯗꯨꯒꯤ ꯔꯤꯖꯜ ꯐꯪꯗꯕꯩ ꯋꯥꯅꯤ ꯑꯗꯩꯗꯤ ꯁꯝꯕꯨ ꯆꯦꯇꯔꯖꯤꯅ ꯑꯩꯈꯣꯏ ꯁꯥꯔ ꯁꯝꯕꯨ ꯆꯦꯇꯔꯖꯤ ꯍꯥꯏꯕ ꯁꯥꯎꯠ ꯏꯁꯇꯔꯟ ꯔꯦꯜꯋꯦꯒꯤ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯏꯟꯆꯥꯔꯖ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅ ꯑꯩ ꯅꯥꯛꯇ ꯆꯪꯉꯛꯑꯒ ꯅꯪ ꯔꯦꯜꯋꯦꯗ ꯆꯪꯅꯤꯡꯕ꯭ꯔꯥ ꯑꯩ ꯔꯦꯜꯋꯦꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯔꯦꯜꯋꯦꯁꯦ ꯑꯩꯅ ꯌꯥꯝ ꯉꯥꯎꯖꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗꯤ ꯑꯣꯏꯈꯤꯕꯀꯣ ꯑꯗ ꯃꯇꯝꯗꯨ ꯔꯦꯜꯋꯦ ꯇꯤꯝ ꯀꯥꯏꯅ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜꯒꯤ ꯀꯩꯅꯣꯗ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯔꯦꯜꯋꯦꯅ ꯉꯥꯛꯇ ꯂꯧꯔꯛꯑꯦꯕ ꯔꯦꯜꯋꯦꯒ ꯁꯥꯔꯚꯤꯁꯦꯁ ꯔꯦꯜꯋꯦ ꯁꯥꯔꯚꯤꯁꯦꯁ ꯉꯥꯛꯇꯅꯦꯕ ꯃꯇꯝꯗ ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯀꯩꯅꯣꯁꯤꯅ ꯁꯝꯕꯨ ꯆꯦꯇꯔꯖꯤꯁꯤꯅ ꯅꯪ ꯊꯕꯛ ꯇꯧꯅꯤꯡꯕ꯭ꯔꯥ ꯇꯧꯅꯤꯡꯉꯤ ꯍꯥꯏꯔꯒꯁꯨ ꯊꯥꯖꯗꯦꯕ ꯄꯥꯝꯃꯤ ꯍꯥꯏꯔꯒꯁꯨ ꯃꯥꯅ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯃꯗꯤ ꯂꯧꯍꯧꯋꯦꯗ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁꯁꯦ ꯈꯨꯗꯛꯇ ꯑꯩꯅ ꯍꯦꯛ ꯈꯨꯠꯅ ꯏꯔꯒ ꯃꯥ ꯂꯧꯍꯧꯋꯦ ꯑꯗꯨꯕꯨ ꯑꯩ ꯊꯥꯖꯕꯗꯤ ꯂꯩꯇꯦꯕ ꯁꯨꯝ ꯉꯥꯏꯍꯥꯛꯀꯤ ꯁꯨꯝ ꯇꯥꯏꯝ ꯄꯥꯁꯀꯤ ꯍꯥꯏꯔꯛꯏꯔ ꯀꯥꯏꯅ ꯈꯜꯂꯨꯕ ꯑꯩꯈꯣ ꯀꯩꯅꯣꯒꯤ 1996ꯀꯤ ꯁꯦꯞꯇꯦꯝꯕꯔ ꯇꯥꯡ 13ꯗꯒꯤ 30 ꯐꯥꯎꯕ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ 11th ꯑꯦꯁꯤꯌꯥꯟ ꯖꯨꯅꯤꯌꯔ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ 1996ꯗ ꯃꯅꯤꯄꯨꯔꯒꯤꯗꯗꯤ ꯁꯦꯅꯤꯌꯔ ꯊꯣꯛꯑꯦ ꯍꯣꯏ ꯃꯅꯤꯄꯨꯔ ꯁꯦꯅꯤꯌꯔ ꯊꯣꯛꯑꯦ ꯑꯣꯚꯔꯑꯣꯜ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯤꯅꯦꯕ ꯑꯗꯨꯗꯁꯨ ꯑꯠꯆꯥ ꯑꯗꯨ ꯁꯤꯒꯤ ꯃꯔꯛꯁꯤꯅꯦꯕ ꯅꯪꯅ ꯊꯕꯛꯀꯤ ꯃꯊꯥ ꯁꯥꯔꯤꯁꯦ ꯃꯊꯥ ꯊꯥꯏꯁꯦ ꯉꯁꯥꯏꯒꯤ ꯃꯣꯡꯁꯥꯡꯒꯩ ꯑꯦꯁ.ꯑꯦꯁ.ꯕꯤꯗꯁꯨ ꯀꯣꯜ ꯂꯦꯇꯔ ꯃꯌꯥꯝ ꯂꯥꯛꯑꯦ ꯀꯣꯜ ꯂꯦꯇꯔꯁꯦ ꯏꯃꯥꯅꯗꯤ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯗꯤ ꯅꯪ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯒꯅꯤ ꯍꯥꯟꯅ ꯄꯩꯁꯥ ꯈꯔ ꯊꯣꯛꯑꯝꯕꯗꯣ ꯄꯨꯔꯥ ꯖꯤꯔꯣꯗ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯗꯩ ꯌꯨꯝꯅꯁꯨ ꯁꯦꯟꯅꯕꯤ ꯉꯝꯗ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯅꯪ ꯉꯥꯛꯀꯣ ꯆꯍꯤꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯂꯩ ꯔꯦꯀꯣꯔꯠꯅꯤ 1996ꯀꯤ ꯁꯦꯞꯇꯦꯝꯕꯔꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯞꯇꯦꯝꯕꯔ ꯍꯥꯏꯔꯤꯁꯤ ꯁꯦꯞꯇꯦꯝꯕꯔ 26 to 30ꯅꯤ ꯑꯩꯈꯣꯏꯒꯤ 1996ꯀꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ 11 ꯑꯦꯁꯤꯌꯥꯟ ꯖꯨꯅꯤꯌꯔ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯣꯕꯤꯒ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏ ꯀꯣꯟꯊꯝ ꯂꯩꯀꯥꯏ ꯑꯩꯒꯤ ꯏꯔꯩꯀꯥꯏꯅꯤ ꯚꯛꯇꯀꯨꯃꯥꯔꯁꯦ ꯚꯛꯇꯀꯨꯃꯥꯔꯗꯨꯗꯤ ꯃꯇꯝꯗꯨꯗ ꯃꯤ ꯍꯥꯏꯁꯤ ꯇꯧꯔꯤꯁꯦ ꯃꯥꯅꯤ ꯍꯦꯛ ꯏꯔꯩꯀꯥꯏꯒꯤ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯍꯦꯛ ꯅꯛꯈꯤꯕ ꯑꯗ ꯃꯥꯏꯗꯤ ꯑꯇꯤꯌꯥ ꯂꯥꯝꯂꯛꯂꯤꯕ ꯁꯥꯐꯕ ꯀꯥꯏꯅ ꯄꯣꯖꯒ ꯇꯧꯔꯒ ꯑꯩ ꯁꯅꯥ ꯊꯣꯡꯒ ꯍꯥꯞꯈꯤꯕ ꯃꯥ ꯍꯥꯞꯈ꯭ꯔ ꯃꯇꯨꯡꯗ ꯅꯪ ꯊꯤꯔꯛꯄꯗ ꯂꯩꯔꯝꯃꯣꯏꯗꯣꯏꯅꯦꯕ ꯅꯪꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯏ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯈꯪꯍꯟꯖꯅꯤꯡꯉꯤꯅ ꯍꯥꯏꯔꯤꯕ 1996ꯀꯤ 11 ꯑꯦꯁꯤꯌꯥꯟ ꯑꯩꯈꯣই ꯖꯨꯅꯤꯌꯔ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯃꯩꯇꯩ ꯃꯆꯥꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯁꯤ ꯏꯟꯗꯤꯌꯥ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯃꯗꯨꯅ ꯐꯥꯔꯁט ꯇꯥꯏꯝꯅꯦꯕ ꯑꯗꯨꯒꯤ ꯃꯃꯥꯡ ꯇꯧꯈ꯭ꯔꯕꯣ ꯃꯩꯇꯩ ꯃꯆꯥ ꯑꯗꯨ ꯇꯧꯕꯗꯤ ꯂꯩꯔꯕ ꯑꯣꯖꯥ ꯃꯩꯄꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯔꯛꯄ ꯃꯥꯜꯂꯦ ꯑꯣꯖꯥ ꯃꯩꯄꯥꯛꯇꯤ ꯑꯦꯁꯤꯌꯥꯒꯤ ꯅꯠꯇꯦ ꯃꯥꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯜꯒꯤꯅꯤ ꯑꯦꯁꯤꯌꯥꯟ ꯖꯨꯅꯤꯌꯔ ꯖꯨꯅꯤꯌꯔꯗ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯑꯍꯥꯟꯕꯅꯦꯅ ꯃꯁꯤ ꯑꯩꯅ ꯊꯤꯖꯤꯜꯂꯒ ꯇꯧꯈꯤꯕ ꯑꯣꯏꯅꯦꯕ ꯑꯩꯁꯨ ꯆꯍꯤ 3 ꯃꯃꯥꯡꯗ ꯏꯈꯤꯕꯅꯤꯅ ꯑꯗꯣ ꯁꯤ ꯇꯧꯔꯦ ꯑꯗꯩꯗꯤ ꯁꯤ ꯂꯩꯔꯦꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯇꯔꯅꯤꯡ ꯄꯣꯏꯟ ꯑꯃꯅꯤ ꯃꯗꯨꯗꯒꯤꯅꯦꯕ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯗꯨꯒꯤ ꯃꯍꯩꯅ ꯕꯣꯕꯤꯕꯨ ꯏꯟꯗꯤꯌꯥꯟ ꯔꯦꯜꯋꯦꯅ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯅ ꯆꯤꯡꯁꯤꯟꯕꯤꯒꯦꯅ ꯑꯩꯅ ꯁꯝꯖꯤꯟꯅ ꯏꯔꯝꯃꯦ ꯁꯤꯒꯤ ꯆꯤꯡꯁꯤꯟꯕꯁꯦ ꯃꯗꯨꯒꯤ ꯃꯔꯛꯇꯨꯅꯤ ꯑꯣꯖꯥ ꯃꯔꯛꯁꯦ ꯀꯩꯅꯣꯁꯦ ꯑꯩ ꯑꯦꯁꯤꯌꯥꯒꯤ ꯖꯨꯅꯤꯌꯔ ꯑꯦꯁꯤꯌꯥꯗꯤ ꯁꯥꯟꯅꯔꯨꯔꯦ ꯊꯣꯛꯂꯛꯑꯦ ꯑꯩꯗꯤ ꯖꯨꯅꯤꯌꯔ ꯑꯩ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯖꯟ ꯂꯩꯔꯦ ꯖꯨꯅꯤꯌꯔ ꯑꯦꯁꯤꯌꯥ ꯁꯥꯟꯅꯗ꯭ꯔꯤꯉꯩꯗꯒꯤ ꯑꯩ ꯑꯦꯁ.ꯑꯦꯁ.ꯕꯤꯁꯦ ꯇꯣꯛꯈ꯭ꯔꯕ꯭ꯔꯥ ꯆꯦꯟꯊꯣꯔꯛꯈ꯭ꯔꯕ꯭ꯔꯥ ꯑꯗꯨꯝꯕ ꯑꯃꯗꯤ ꯑꯣꯏꯔꯦ ꯃꯗꯨ ꯑꯩꯈꯣꯏ ꯀꯟꯐꯥꯔꯝ ꯇꯧꯅꯕ ꯐꯣꯇꯣ ꯅꯨꯡꯗꯣ ꯍꯥꯏꯗꯤ ꯃꯇꯝꯗꯨꯒꯤ ꯀꯔꯤꯒꯤ ꯐꯣꯇꯣꯗꯤ ꯃꯇꯝꯗ ꯁꯥꯟꯅꯕ ꯐꯣꯇꯣꯗꯤ ꯈꯔ ꯂꯩ ꯑꯦꯁꯤꯌꯥꯗ ꯅꯝꯃꯛꯄ ꯑꯗꯨ ꯌꯦꯡꯉꯒ ꯈꯪꯉꯤ ꯑꯗꯣ ꯑꯩ ꯑꯦꯁ.ꯑꯦꯁ.ꯕꯤꯁꯦ ꯑꯗꯨ ꯂꯣꯏꯔꯒ ꯇꯣꯛꯄ꯭ꯔꯥ ꯇꯤꯋꯥꯔꯤ ꯆꯠꯈ꯭ꯔꯒ ꯇꯣꯛꯏꯕ꯭ꯔꯥ ꯇꯤꯋꯥꯔꯤꯗꯤ ꯀꯨꯏꯅ ꯂꯩꯔꯝꯃꯦ ꯑꯣꯜꯔꯦꯗꯤ ꯑꯩꯈꯣꯏꯅ ꯆꯠꯈ꯭ꯔꯕꯅꯤ ꯆꯠꯈ꯭ꯔꯀꯥꯟꯗꯗꯤ ꯅꯪ ꯅꯨꯡꯉꯥꯏꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ 96 ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯁꯦ ꯁꯤ ꯁꯥꯟꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯗꯤ ꯑꯣꯜꯔꯦꯗꯤ ꯇꯣꯛꯈ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯗ ꯑꯩ ꯁꯤꯒꯨꯝꯕꯁꯨ ꯅꯤꯡꯁꯤꯡꯉꯛꯑꯦ ꯌꯥꯝꯅ ꯐꯖꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯩꯅꯣꯅꯤ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯁꯦ ꯑꯣꯟꯂꯤ 25 ꯗꯦꯖ ꯈꯛꯇ ꯉꯥꯏꯔꯦ ꯑꯐꯕꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯨ ꯂꯤꯔꯛꯀꯦ ꯌꯥꯝꯅ ꯃꯁꯤ ꯀꯩꯅꯣꯅꯤ 1996ꯀꯤ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ
ꯌꯧꯒꯗꯕ ꯑꯣꯟꯂꯤ 25 days ꯉꯥꯛꯇ ꯉꯥꯏꯔꯦ 25 days ꯈꯛꯇꯅꯤ ꯑꯗ ꯉꯁꯥꯏꯒꯤ ꯕꯤꯄꯤꯜꯁꯤꯗꯤ ꯃꯁꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯄꯥꯝꯁꯦ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯃꯥꯝꯇꯣꯟ ꯍꯥꯏꯇꯥꯔꯦ ꯃꯥꯝꯇꯣꯟꯁꯤꯅ ꯂꯧꯔꯤꯕ ꯃꯥꯝꯇꯣꯟ ꯃꯃꯤꯡ ꯄꯜꯂꯨ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯦꯡꯖꯝ ꯏꯕꯣꯇꯣꯟ ꯍꯥꯏꯁꯦ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯀꯌꯥꯝ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯄꯥꯝꯁꯤꯅ ꯑꯩꯈꯣꯏꯁꯦ ꯏꯃꯥ ꯕꯕꯥꯅ ꯍꯨꯟꯇꯣꯛꯑꯝꯃꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯐꯖꯅ ꯒꯥꯏꯗ ꯇꯧꯕꯤꯔꯛꯑꯦ ꯑꯩꯒꯤ ꯃꯥꯝꯌꯥꯏ ꯃꯥꯝꯃ ꯌꯥꯏꯃ ꯑꯩꯈꯣꯏꯒꯤ ꯃꯥꯝꯍꯟ ꯃꯣꯏꯁꯤꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯔꯦꯕ ꯑꯗ ꯃꯥꯝꯍꯟꯁꯨ ꯃꯃꯤꯡ ꯄꯟꯁꯤ ꯑꯩꯈꯣꯏ ꯃꯥꯝꯍꯟꯒꯤ ꯃꯃꯤꯡꯁꯦ ꯖꯇ꯭ꯔꯥ ꯍꯥꯏꯕ ꯑꯣꯏ ꯃꯥꯜꯂꯦ ꯃꯣꯏꯔꯦꯡꯖꯝ ꯑꯗꯨꯒ ꯃꯥꯝ ꯌꯥꯏꯃꯁꯤꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯅꯤ ꯑꯩꯈꯣꯏꯒꯤ PWDꯒꯤ ꯆꯤꯐ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯔꯝꯕ ꯂꯣꯀꯦꯜꯒ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯗꯤ ꯏꯖꯠ ꯂꯩꯕ ꯑꯗꯨꯗ ꯑꯣꯟꯂꯤ 25 days ꯈꯛꯇ ꯉꯥꯏꯔꯦ ꯑꯩꯗꯤ ꯃꯇꯝꯗꯨ ꯁꯨꯡꯁꯥꯟ ꯁꯥꯟꯅꯗ꯭ꯔꯕꯅꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯤꯄꯤꯟꯁꯤꯁꯨ ꯑꯩꯒꯤ ꯃꯥꯝꯇꯣꯟꯅ ꯂꯧꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯃꯆꯦꯒꯤ ꯃꯆꯥꯅꯦ ꯑꯗꯨꯅ ꯑꯦꯅꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯑꯗꯨꯝ ꯆꯪꯅꯩꯕ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯪꯅꯩ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯍꯣꯏꯗ ꯎꯁꯣꯞꯀꯨꯝꯕ ꯍꯥꯏꯇꯥꯔꯦ ꯀꯩꯒꯨꯝꯕ ꯀꯩꯅꯣꯝꯃ ꯐꯤꯔꯣꯏꯒꯨꯝꯕ ꯑꯃꯅꯤ ꯅꯨꯃꯤꯠꯇꯨ ꯑꯗ ꯑꯩꯒꯤ ꯗꯗꯥ ꯌꯥꯏꯃꯁꯨ ꯌꯥꯎꯋꯦ ꯍꯦꯃꯆꯟꯗ꯭ꯔ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯦ ꯆꯠꯂꯀꯥꯟꯗ ꯕꯤꯄꯤꯟꯁꯤꯅ ꯑꯩ ꯎꯕ ꯀꯥꯟꯗ ꯅꯪ ꯀꯩꯗꯧꯔꯦ ꯅꯪ ꯐꯣꯝ ꯊꯥꯖꯤꯜꯂꯛꯇꯦ ꯅꯪ ꯉꯥꯛꯇ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯊꯣꯛꯑꯣꯏꯗ꯭ꯔꯥ ꯁꯤꯅꯦ ꯅꯨꯃꯤꯠꯇꯨꯗꯅꯤꯀꯣ ꯍꯥꯏꯁꯦ ꯑꯩꯗꯤ ꯑꯣꯜꯔꯦꯗꯤ ꯑꯩ ꯇꯣꯛꯑꯦꯅ ꯂꯩꯔꯦ ꯁꯥꯟꯅꯔꯣꯏꯕ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯔꯤꯝ ꯂꯩꯇ꯭ꯔꯕ ꯑꯩꯅ ꯀꯃꯥꯏꯅ ꯁꯥꯟꯅꯧꯗꯣꯏꯅꯣ ꯑꯗ ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯒꯖꯥꯠꯅꯤ ꯁꯤ ꯀꯩꯅꯣꯁꯦ ꯁꯤ ꯔꯤꯌꯦꯂꯤꯇꯤꯀꯣ ꯌꯥꯝꯅ ꯑꯣꯖꯥ ꯕꯤꯄꯤꯟꯁꯤꯅ ꯅꯪ ꯀꯩꯗꯧꯔꯦ ꯐꯣꯝ ꯂꯣꯏ ꯊꯥꯖꯤꯜꯂꯦ ꯕꯣꯕꯤꯅ ꯊꯥꯖꯤꯟꯁꯦ ꯀꯩꯗꯧꯔꯦ ꯑꯣꯟꯂꯤ ꯑꯗꯨꯗ ꯑꯩꯅ ꯄꯥꯕꯗ ꯑꯣꯟꯂꯤ 25 days ꯈꯛꯇ ꯉꯥꯏꯕ ꯃꯥꯜꯂꯦ ꯑꯗꯨꯗ ꯑꯩꯁꯦ ꯑꯩꯈꯣꯏ ꯗꯗꯥ ꯌꯥꯏꯃꯁꯤꯅ ꯀꯔꯤ ꯆꯥꯔꯒ ꯑꯩꯅ ꯑꯣꯖꯥ ꯀꯔꯤ ꯆꯥꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯀꯔꯤ ꯆꯥꯔ ꯁꯥꯟꯅꯗꯣꯏꯅꯣꯗ ꯑꯩ ꯍꯟꯗꯛ ꯁꯥꯟꯅꯔꯔꯣꯏꯅ ꯈꯜꯂꯦ ꯁꯤꯅꯦꯕ ꯉꯥꯛꯄ ꯁꯥꯟꯅꯧꯕ ꯅꯪ ꯐꯣꯝ ꯊꯥꯖꯤꯜꯂꯛꯑꯣ ꯐꯣꯝꯗꯤ ꯊꯥꯖꯤꯜꯂꯛꯑꯣ ꯀꯥꯏꯅ ꯍꯥꯏꯔꯝꯃꯦꯕ ꯑꯣꯖꯥ ꯕꯤꯄꯤꯟꯅ ꯑꯗ ꯑꯩ ꯗꯗꯥ ꯌꯥꯏꯃꯁꯦ ꯃꯥꯁꯤ ꯇꯥꯍꯧꯕ ꯍꯥꯏꯇꯥꯔꯦ ꯗꯗꯥ ꯌꯥꯏꯃꯁꯤ ꯇꯥꯍꯧꯕ ꯀꯥꯟꯗ ꯃꯥꯅ ꯗꯗꯥ ꯌꯥꯏꯃꯒꯤ ꯃꯇꯨꯡꯗ ꯃꯥꯁꯤ ꯑꯣꯖꯥ ꯑꯣꯏꯔꯦ ꯃꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯀꯩꯅꯣ ꯇꯧꯋꯦ ꯑꯗ ꯗꯗꯥꯅ ꯅꯪ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨ ꯅꯪ ꯄꯩꯁꯥ ꯀꯌꯥ ꯗꯔꯀꯥꯔ ꯑꯣꯏꯅ ꯍꯥꯏꯌꯦ ꯁꯤꯒꯤ ꯌꯥꯝ ꯅꯨꯡꯁꯤꯔꯕꯅꯤ ꯅꯪꯗ ꯑꯩ ꯂꯨꯄꯥ 500 ꯈꯛꯇꯪ ꯄꯤꯌꯨ ꯁꯤꯅꯦ ꯑꯣꯟꯂꯤ 500 rupees ꯈꯛꯇꯅꯤ ꯁꯤꯅ ꯌꯥꯒꯗ꯭ꯔꯥ ꯌꯥꯅꯤ 500 rupees ꯄꯤꯔꯛꯎ ꯁꯤꯅꯦ 500 rupees ꯄꯤꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯥꯖꯤꯡꯗ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯑꯃ ꯂꯩꯌꯦ ꯃꯥꯁꯦ ꯁꯟ ꯌꯥꯝ ꯂꯣꯏꯌꯦꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯩꯗꯤ ꯃꯥꯒꯤꯗꯒꯤ ꯁꯪꯒꯣꯝ ꯑꯗꯨꯝ ꯂꯧꯋꯦꯕꯀꯣ ꯃꯇꯝꯗ ꯁꯪꯒꯣꯝ ꯂꯤꯇꯔ ꯂꯨꯄꯥ 10 ꯄꯤꯕ ꯇꯥꯏꯃꯤꯡꯅꯦ ꯑꯗ ꯏꯇꯩꯃ ꯃꯅꯥꯛꯇ ꯆꯠꯂꯒ ꯊꯥ ꯑꯃꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯄꯤꯁꯤꯟꯈ꯭ꯔꯦ ꯏꯇꯩꯃꯒꯤ ꯃꯃꯤꯡ ꯅꯤꯡꯁꯤꯡꯉꯤꯕ꯭ꯔꯥ ꯏꯇꯩꯃꯒꯤ ꯃꯃꯤꯡꯁꯦ ꯑꯩ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥ ꯑꯗꯨꯗꯤ ꯅꯤꯡꯁꯤꯡꯉꯦ ꯇꯥꯄꯥꯃꯦꯟ ꯍꯥꯏꯅ ꯃꯥꯁꯨ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔꯅꯦ ꯃꯥꯁꯨ SSBꯗ ꯂꯩꯕꯅꯦ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕ꯭ꯔꯣ ꯂꯩꯔꯤ ꯃꯥꯁꯦ ꯑꯩꯈꯣꯏ ꯑꯩꯗꯤ ꯃꯣꯏꯗꯤ ꯑꯗꯨꯝ ꯁꯪꯒꯣꯝꯁꯦ ꯂꯧꯔꯛꯑꯦꯕ ꯑꯗ ꯏꯇꯩꯃꯗꯨꯗ ꯑꯩꯅ 300 rupees ꯃꯉꯣꯟꯗ ꯍꯥꯟꯅ ꯑꯦꯗꯚꯥꯟꯁ ꯄꯤꯁꯜꯂꯦꯕ ꯑꯩ ꯏꯇꯩꯃꯁꯤ ꯊꯥ ꯑꯃꯒꯤꯅꯤꯀꯣ ꯍꯥꯏꯅ ꯂꯤꯇꯔ ꯂꯨꯄꯥ 10 ꯄꯤꯕ ꯑꯗꯨꯒ ꯂꯨꯄꯥ 100 ꯂꯦꯝꯕꯗꯨꯅ ꯑꯩꯅ ꯌꯦꯔꯨꯝ ꯃꯦꯅꯦꯖ ꯇꯧꯔꯒ ꯃꯇꯝꯗ ꯌꯦꯟ ꯑꯃ ꯆꯥꯕ ꯉꯝꯕꯒꯤ ꯀꯩꯅꯣꯒ ꯂꯩꯕ ꯅꯠꯇꯦꯗ ꯌꯦꯟꯒꯥꯏꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯪꯒꯤ ꯋꯥꯅꯤꯗ ꯌꯦꯟ ꯑꯃ ꯊꯣꯡꯉ ꯆꯥꯕ ꯀꯥꯏꯗ ꯑꯗ ꯌꯦꯔꯨꯝ ꯂꯨꯄా 100 ꯂꯦꯝꯕꯗꯨꯅ ꯑꯩꯁꯦ ꯍꯥꯏꯔꯤꯕ ꯗ꯭ꯌꯨꯔꯤꯡ ꯀꯝꯄꯤꯇꯤꯁꯟꯕꯨ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯋꯤ ꯌꯦꯔꯨꯝ ꯑꯩꯅ ꯁꯤꯟꯖꯔꯒ ꯍꯥꯏꯇꯥꯔꯦ ꯂꯨꯄꯥ 500ꯗꯨꯅ ꯁꯤꯜꯂꯒ ꯑꯗꯨꯗꯗꯤ ꯑꯣꯖꯥ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠ 15ꯅꯤꯁꯦ ꯑꯩꯅ ꯐꯖꯅ ꯁꯥꯟꯅꯔꯦ ꯑꯗꯨꯗꯤ ꯅꯪ SSBꯗ ꯀꯨꯏꯅ ꯂꯩꯔꯝꯗꯦ ꯂꯩꯇꯦ ꯀꯨꯏꯅ ꯂꯩꯇꯦ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯀꯨꯏꯅ ꯂꯩꯇꯦ ꯅꯪ ꯑꯗꯨ ꯑꯩ ꯇ꯭ꯔꯦꯅꯤꯡ 9 monthsꯀꯤ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯁꯥꯝꯗ ꯇꯧꯔꯤꯌꯦꯗ ꯍꯣꯏ ꯑꯁꯥꯝ ꯇꯦꯖꯄꯨꯔꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯗ ꯆꯍꯤ 1 ꯃꯈꯥꯏꯃꯨꯛ 2ꯕꯨ ꯐꯥꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯑꯩ ꯑꯦꯛꯖꯦꯛꯇꯤ ꯈꯪꯗ꯭ꯔꯦ ꯑꯩ ꯊꯨꯅ ꯑꯗꯨꯝ ꯆꯦꯟꯊꯣꯔꯛꯈ꯭ꯔꯦꯗ ꯑꯗꯩꯗꯤ
ꯑꯣ ꯑꯗꯨꯗꯤ ꯑꯣꯖꯥ ꯕꯤꯄꯤꯟꯒꯤꯁꯨ YBBJP ꯑꯣꯖꯥ ꯕꯤꯄꯤꯟꯒꯤꯁꯨ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯆꯥꯎꯅ ꯂꯩ ꯅꯨꯃꯤꯠꯇꯨꯗꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯐꯖꯅ ꯂꯩ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯝꯃꯦ ꯍꯥꯏꯕꯤꯔꯝꯗ꯭ꯔꯗꯤ ꯑꯩ ꯇꯣꯡꯁꯦ ꯅꯪ ꯈꯪꯉꯝꯗꯕꯁꯨ ꯌꯥꯏꯑꯕ ꯈꯪꯗꯤ ꯈꯪꯉꯤ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯇꯧꯗꯣꯔꯤ ꯍꯥꯏꯁꯦ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄꯅꯤ ꯈꯪꯉꯤ ꯇꯧꯒꯗꯧꯕ ꯑꯩꯅ ꯑꯗꯨꯒꯤ ꯐꯣꯔꯠ ꯇꯧꯕ ꯑꯩꯒꯤ ꯀꯝꯄꯤꯇꯤꯁꯟ ꯊꯣꯛꯄ ꯉꯝꯕꯒꯤ ꯀꯩꯅꯣꯗ ꯉꯝꯃꯔꯣꯏ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗ ꯑꯩꯁꯦ ꯇꯣꯛꯈ꯭ꯔꯦ ꯃꯊꯪ ꯑꯩ ꯌꯨꯝꯗꯁꯨ ꯅꯍꯥꯟ ꯑꯩ ꯊꯕꯛ ꯍꯥꯟꯅꯒꯤ ꯊꯕꯛ ꯇꯧꯖꯔꯝꯕ ꯁꯦꯂꯔꯤ ꯐꯪꯉꯝꯕꯗꯤ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯗ ꯏꯃꯥꯅ ꯃꯇꯝꯗꯨꯗ ꯏꯃꯥꯅ ꯋꯥꯕꯁꯤ ꯀꯔꯝꯍꯥꯏꯅ ꯅꯪꯉꯣꯟꯗ ꯀꯔꯝꯍꯥꯏꯅ ꯏꯃꯥꯒ ꯑꯩꯒꯗꯤ ꯈꯠꯅꯕ ꯉꯥꯛꯇꯅꯤ ꯏꯃꯥꯅ ꯆꯩꯔꯦ ꯅꯪꯉꯣꯟꯗ ꯆꯩꯗꯤ ꯈꯠꯅꯕ ꯑꯩꯅ ꯈꯠꯅꯕ ꯍꯧꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯁꯥꯟꯅꯅꯤꯡꯉꯤꯗꯨꯒ ꯆꯥꯕ ꯐꯪꯗꯕꯅꯤꯅ ꯅꯪ ꯄꯤꯖꯗꯦꯅ ꯆꯩꯕ ꯑꯗꯨꯒꯤ ꯈꯠꯅꯕꯗꯨꯅꯤ ꯑꯩꯅ ꯆꯩꯕꯅꯤ ꯏꯃꯥꯅ ꯄꯤꯖꯅꯤꯡꯉꯒꯁꯨ ꯀꯥꯏ ꯄꯤꯖꯅꯤ ꯍꯣꯏꯅꯦ ꯑꯗꯒꯤ ꯅꯪꯒꯤ ꯀꯌꯥꯏꯅ ꯀꯌꯥꯏ ꯇꯥꯔꯦꯅꯦ ꯀꯌꯥꯏꯅ ꯅꯪ ꯇꯥꯍꯧꯔꯒ ꯕꯤꯄꯤꯟꯅ ꯍꯥꯏꯔꯝꯕꯗꯨꯗ ꯅꯪꯅ ꯈꯨꯝꯈꯤꯕ ꯑꯩ ꯀꯩꯅꯣꯁꯨ ꯂꯩꯇꯕ ꯍꯥꯏꯗꯅ ꯇꯧ ꯑꯩ ꯊꯣꯛꯑꯔꯣꯏꯅ ꯍꯥꯏꯕꯗꯣ ꯄꯩꯁꯥ ꯀꯌꯥ ꯆꯪꯗꯣꯏꯅꯣ ꯄꯩꯁꯥ ꯀꯌꯥ ꯆꯪꯗꯣꯏꯅꯣ ꯂꯨꯄꯥ 500 ꯆꯪꯅꯤ ꯑꯁꯦꯡ 500ꯃꯛꯅꯤ ꯑꯩꯅ ꯂꯧꯕꯁꯦ ꯃꯥꯅ 500 ꯅꯨꯡꯉꯥꯏ ꯅꯣꯏꯒꯤ ꯅꯆꯤꯟ ꯅꯅꯥꯎ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤ 500ꯁꯤ ꯄꯤꯔꯛꯑꯒ ꯑꯩꯅ ꯑꯗꯨꯗ ꯁꯪꯒꯣꯝ ꯇꯧꯔꯒ ꯊꯥ ꯑꯃꯒꯤ ꯁꯪꯒꯣꯝ ꯑꯦꯗꯚꯥꯟꯁ ꯂꯨꯄꯥ 10 ꯂꯨꯄꯥ 100 ꯂꯤꯇꯔ ꯑꯃ ꯂꯤꯇꯔ ꯑꯃꯗ ꯂꯨꯄꯥ 10 ꯄꯤ ꯑꯗꯨ ꯊꯛꯑꯦ ꯑꯗꯩ ꯌꯦꯔꯨꯝ ꯆꯥꯔꯦ ꯌꯦꯔꯨꯝꯁꯨ ꯂꯨꯄꯥ 200ꯅ ꯁꯤꯟꯗꯣꯏꯅꯤꯀꯣ ꯑꯇꯩꯗꯤ ꯀꯩ ꯆꯥꯗꯦ ꯑꯗꯩ ꯌꯨꯝꯒꯤ ꯗꯥꯜ ꯚꯥꯠ ꯌꯨꯝꯗ ꯄꯤꯖꯔꯤꯕ ꯏꯃꯥꯅ ꯊꯣꯡꯉꯤꯕ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯇꯝꯗ ꯗꯥꯏꯠ ꯀꯔꯤ ꯆꯥꯅꯤ ꯈꯣꯠ ꯀꯔꯤꯝ ꯈꯪꯕꯗꯤ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯥꯟꯅꯔꯀꯥꯟꯗ ꯑꯗꯩꯗꯤ ꯑꯗꯨ ꯇꯧꯔꯦ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗꯅꯦꯕ ꯑꯩꯅ ꯁꯥꯎꯠ ꯁꯦꯟꯇ꯭ꯔꯦꯜ ꯔꯦꯜꯋꯦꯒꯤ ꯑꯩꯅ ꯇ꯭ꯔꯥꯌꯦꯜ ꯑꯃ ꯄꯤꯔꯨꯕꯁꯦ ꯑꯩ ꯏꯃꯥꯟꯅꯕ ꯑꯃꯅꯤ ꯑꯗꯨꯁꯨ ꯕꯤꯄꯤꯟꯒꯤ ꯁꯥꯇ꯭ꯔꯅꯦ ꯑꯗꯨꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯌꯦꯜꯗ ꯆꯠꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯑꯣꯖꯥꯅ ꯍꯥꯏꯕꯤꯕꯗꯣ ꯆꯤꯡꯊꯕ ꯍꯥꯠꯇꯣꯛꯅꯕ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯣ ꯒ꯭ꯔꯥꯎꯟꯒꯤ ꯃꯅꯤꯡꯗ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁ ꯑꯃ ꯂꯩꯇ꯭ꯔꯣ ꯑꯣꯐꯤꯁ ꯑꯃ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯋꯦꯠ ꯑꯣꯜꯂꯦꯕ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯒꯤ ꯍꯌꯦꯡ ꯇꯧꯒꯗꯕ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯒꯤ ꯋꯦꯠꯁꯦ ꯑꯗꯨ ꯑꯣꯜꯂꯀꯥꯟꯗ ꯑꯣꯖꯥ ꯕꯤꯄꯤꯟꯁꯤꯅ ꯑꯃꯨꯛ ꯆꯪꯉꯒ ꯅꯪꯒꯤ ꯑꯩꯈꯣꯏ ꯑꯁꯣꯛꯅ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯁꯦꯅꯤꯌꯔ ꯄ꯭ꯂꯦꯌꯔ ꯑꯃ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯂꯩꯌꯦ ꯃꯥꯁꯨ ꯔꯦꯜꯋꯦ ꯃꯥꯏ ꯔꯦꯜꯋꯦꯗꯅꯦ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯌꯦꯜ ꯄꯤꯔꯨꯕꯁꯦ ꯅꯪꯒꯤ ꯑꯁꯣꯛꯅ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯃ ꯊꯥꯔꯛꯄꯅꯤ ꯅꯪꯒꯤ ꯖꯣꯕꯇꯨꯒꯤ ꯅꯪ ꯊꯨꯅ ꯇ꯭ꯔꯥꯡꯀꯣꯜ ꯍꯥꯏꯗꯣꯏꯔ ꯃꯇꯝꯗꯨꯗ ꯀꯩꯅꯣ ꯀꯣꯜ ꯅꯪ ꯇꯦꯂꯤꯒ꯭ꯔꯥꯝ ꯍꯥꯏꯗꯣꯏꯔ ꯇꯦꯂꯤꯒ꯭ꯔꯥꯝꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯧꯖꯤꯛꯀꯤ ꯃꯤꯡꯁꯤ ꯄꯜꯂꯒꯦ ꯄꯜꯂꯀꯥꯟꯗ ꯃꯣꯃꯣ ꯇꯣꯝꯕ ꯀꯧꯏꯀꯣ ꯁꯒꯣꯜꯕꯟ ꯁꯤꯗꯩꯅꯦ ꯑꯩꯈꯣꯏꯅꯤꯁꯦ ꯇ꯭ꯔꯥꯌꯦꯜ ꯄꯤꯔꯦ ꯇ꯭ꯔꯥꯌꯦꯜ ꯄꯤꯔꯣ ꯍꯜꯂꯛꯑꯀꯥꯟꯗ ꯃꯥꯅ ꯁꯒꯣꯜꯕꯟ ꯑꯗꯨꯝ ꯏꯝꯐꯥꯜ ꯃꯌꯣꯟꯗꯒꯤ ꯈꯔ ꯅꯛꯏ ꯍꯥꯏꯅ ꯑꯦꯗ꯭ꯔꯦꯁꯁꯦ ꯑꯩꯈꯣꯏꯅꯤꯒꯤ ꯖꯣꯏꯟ ꯑꯦꯗ꯭ꯔꯦꯁꯁꯦ ꯃꯉꯣꯟꯗ ꯄꯤꯔꯝꯕꯅꯦ ꯖꯣꯏꯟ ꯑꯦꯗ꯭ꯔꯦꯁꯁꯦ ꯃꯉꯣꯟꯗ ꯄꯤꯔꯝꯕꯅꯦ ꯑꯗꯨꯀꯥꯟꯗ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯒꯤ ꯋꯦꯠ ꯑꯣꯟꯕ ꯑꯩꯅ ꯂꯥꯛꯄ ꯅꯨꯃꯤꯠꯁꯤꯗ ꯑꯣꯖꯥ ꯑꯗꯨꯁꯨ ꯑꯣꯖꯥ ꯕꯤꯄꯤꯟꯅ ꯑꯃꯨꯛ ꯅꯪꯒꯤ ꯑꯩꯈꯣꯏ ꯑꯁꯣꯝꯅ ꯅꯪꯒꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯃ ꯊꯥꯔꯛꯄꯅꯤ ꯐꯪꯗ꯭ꯔꯤꯕꯁꯤꯅꯦ ꯄꯩꯁꯥ ꯀꯌꯥ ꯀꯨꯏꯔꯝꯕꯅꯤ ꯅꯨꯃꯤꯠ 20ꯃꯨꯛ ꯁꯨꯔꯝꯕꯅꯤ ꯃꯣꯃꯣꯇꯣꯝꯕꯅ ꯍꯥꯏꯔꯛꯄ 25ꯃꯨꯛ ꯁꯨꯔꯦ ꯁꯤꯅꯦꯕ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩꯗꯤ ꯍꯥꯏꯗꯣꯏꯅ ꯑꯩꯗꯤ ꯈꯪꯗꯦ ꯑꯣꯖꯥ ꯃꯉꯣꯟꯗ ꯂꯩꯕꯅꯦ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯂꯥꯛꯑꯒ ꯅꯪꯅ ꯀꯔꯤꯝ ꯍꯥꯏꯕꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯀꯩ ꯊꯕꯛ ꯆꯤꯟꯕꯒꯦ ꯍꯥꯏꯕꯅꯤ ꯊꯕꯛ ꯆꯤꯟꯕꯁꯦ ꯉꯥꯏꯍꯥꯛꯀꯤ ꯋꯥꯅꯤ ꯑꯩꯒꯤ ꯊꯕꯛ ꯂꯥꯏꯐ ꯑꯃ ꯍꯤꯡꯅꯅꯕꯒꯤ ꯑꯩꯒꯤ ꯀꯩꯅꯣꯝꯃ ꯂꯥꯛꯑꯒ ꯅꯪꯅ ꯍꯥꯏꯕꯤꯗꯕꯁꯦ ꯑꯩꯅ ꯅꯪ ꯊꯥꯖꯕꯗꯒꯤ ꯅꯪꯒꯤ ꯑꯦꯗ꯭ꯔꯦꯁꯇ ꯀꯣ ꯑꯩꯈꯣꯏꯅꯤ ꯖꯣꯏꯟ ꯑꯦꯗ꯭ꯔꯦꯁꯁꯦ ꯅꯪꯅ ꯈꯔ ꯏꯝꯐꯥꯜ ꯃꯌꯣꯟꯅꯤꯅ ꯅꯛꯑꯦ ꯅꯪꯅ ꯈꯔ ꯊꯨꯅ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯊꯥꯔꯝꯃꯒ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯗꯕꯁꯦ ꯅꯪ ꯑꯩ ꯍꯥꯠꯀꯦ ꯍꯥꯏꯕꯗꯨ ꯆꯞ ꯃꯥꯟꯅꯗ꯭ꯔꯥ ꯑꯗ ꯅꯪꯗꯤ ꯑꯩꯗꯤ ꯊꯕꯛ ꯇꯧꯗꯕ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯅꯨꯃꯤꯠꯇ ꯈꯔ ꯑꯩꯅ ꯉꯥꯡꯉꯦ ꯅꯉꯣꯟꯗ ꯀꯣ ꯉꯥꯡꯉꯦ ꯑꯗꯩꯗꯤ ꯅꯣꯡꯉꯥꯜꯂꯒ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯇꯧꯔꯦ ꯑꯩꯅ ꯂꯣꯏꯅ ꯑꯩꯅ ꯆꯦꯝꯄꯤꯌꯟ ꯑꯣꯚꯔꯑꯣꯜ ꯆꯦꯝꯄꯤꯌꯟ ꯇꯥꯔꯦ ꯇꯥꯔꯀꯥꯟꯗ ꯋꯟꯗꯔꯐꯨꯜ ꯇꯥꯔꯦ ꯃꯥꯁꯤꯅ ꯑꯩ ꯃꯣꯏ ꯃꯌꯨꯝꯗ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯆꯠꯂꯦ ꯑꯩ ꯉꯁꯥꯏ ꯇꯦꯂꯤꯒ꯭ꯔꯥꯝꯗ ꯂꯧꯕ ꯆꯠꯂꯦꯕꯀꯣ ꯇꯦꯂꯤꯒ꯭ꯔꯥꯝ ꯂꯧ ꯆꯠꯂꯀꯥꯟꯗ ꯃꯣꯏꯗ ꯆꯪꯀꯥꯟꯗ ꯑꯩꯁꯤ ꯅꯨꯃꯤꯠꯁꯤꯗ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯕꯤꯍꯦꯚꯤꯌꯔ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯃꯆꯥ ꯑꯗꯨꯝ ꯇꯧꯅꯔꯝꯃꯒ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯦ ꯀꯩꯅꯣꯝꯗ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯆꯪꯉꯨꯔꯒ ꯑꯩꯗꯤ
ꯃꯣꯏ ꯑꯩꯗꯤ ꯆꯦꯗꯨ ꯈꯛ ꯂꯧ ꯆꯪꯕꯅꯤ ꯃꯣꯏ ꯗꯔꯀꯥꯔ ꯑꯗꯨꯅꯦꯕ ꯇꯦꯂꯤꯒ꯭ꯔꯥꯝꯗꯨꯅ ꯃꯊꯧ ꯇꯥꯏ ꯅꯨꯃꯤꯠꯇꯨꯗ ꯇꯦꯂꯤꯒ꯭ꯔꯥꯝꯗꯤ ꯂꯧꯔꯛꯑꯦ ꯑꯣꯖꯥꯀꯣ ꯇꯦꯂꯤꯒ꯭ꯔꯥꯝꯗ ꯂꯧꯔꯛꯑꯦ ꯑꯗꯨꯕꯨ ꯑꯣ ꯃꯤꯑꯣꯏꯕꯁꯤ ꯁꯨꯃꯥꯏꯅ ꯇꯧꯖꯥꯠꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯈꯟꯈꯤ ꯇꯧꯔꯤ ꯃꯤꯑꯣꯏꯕ ꯁꯤꯗ ꯑꯩ ꯃꯤꯠꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯛ ꯇꯝꯒꯦꯕ ꯃꯅꯤꯄꯨꯔꯒꯤ ꯃꯃꯤꯡꯗꯤ ꯄꯜꯂꯔꯣꯏ ꯈ꯭ꯋꯥꯏ ꯋꯥꯡꯕ ꯏꯗꯨꯀꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯆꯧꯕ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯍꯥꯏꯒꯅꯤ ꯑꯃꯒꯤ ꯇꯧꯕꯗ ꯃꯣꯏ ꯑꯅꯤꯈꯛ ꯏꯟꯇꯔꯚꯤꯌꯨ ꯇꯧꯃꯤꯟꯅꯒꯗꯕꯗ ꯑꯃꯅ ꯏꯟꯇꯔꯚꯤꯌꯨ ꯀꯣꯜꯁꯤ ꯂꯣꯠꯁꯤꯜꯂꯒ ꯃꯥ ꯃꯊꯟꯇ ꯑꯃꯗꯨ ꯌꯥꯎꯍꯟꯈꯤꯗꯕꯒꯤ ꯑꯃ ꯑꯩ ꯃꯥꯡꯃꯛꯇ ꯑꯩ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯁꯨꯝꯕꯁꯦ ꯃꯁꯤ ꯃꯩꯇꯩ ꯃꯆꯥ ꯍꯥꯏꯁꯤꯅꯤ ꯑꯗꯨ ꯑꯦꯅꯤꯋꯦ ꯑꯗꯩꯗꯤ ꯅꯪ ꯑꯗꯨ ꯇꯦꯂꯤꯒ꯭ꯔꯥꯝꯗꯣ ꯐꯪꯉꯒ ꯆꯠꯂꯦ ꯐꯪꯉꯦ ꯐꯪꯉꯀꯥꯟꯗ ꯀꯥꯟꯅꯗꯅ ꯑꯩꯒꯤ ꯀꯜꯀꯇꯥꯒꯤ ꯀꯣꯜ ꯂꯦꯇꯔꯁꯤ ꯂꯥꯛꯄꯅꯤ ꯀꯣꯜꯀꯇꯥ ꯔꯦꯜꯋꯦꯒꯤ ꯀꯜꯀꯇꯥ ꯁꯥꯎꯠ ꯏꯁꯇꯔꯟ ꯔꯦꯜꯋꯦꯒꯤ ꯁꯝꯕꯨ ꯆꯦꯇꯔꯁꯤꯅ ꯊꯥꯔꯛꯈ꯭ꯔꯦꯕ ꯑꯩ ꯃꯥꯅ ꯑꯦꯗ꯭ꯔꯦꯁ ꯂꯧ ꯑꯩ ꯁꯨꯡꯊꯥ ꯊꯥꯖꯗꯕꯅꯦ ꯑꯗꯨꯗ ꯑꯦꯗ꯭ꯔꯦꯁ ꯈꯛ ꯂꯧꯍꯧꯋꯦ ꯃꯥꯅ ꯃꯉꯣꯟꯗ ꯊꯥꯖꯕꯗꯤ ꯁꯨꯡꯊꯝ ꯊꯝꯗ꯭ꯔꯦ ꯑꯗꯨꯀꯥꯟꯗ ꯑꯩꯁꯦ ꯈꯟꯖꯥꯟꯅꯔꯦ ꯑꯣꯖꯥꯗ ꯑꯩꯈꯣꯏ ꯗꯗꯥ ꯍꯣꯏꯒ ꯇꯥꯟꯅꯔꯦ ꯀꯔꯝꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯀꯜꯀꯇꯥꯁꯤꯗꯤ ꯀꯜꯀꯇꯥꯔꯣꯝ ꯐꯥꯎꯔꯒ ꯍꯥꯏꯗ꯭ꯔꯕꯥꯗ ꯆꯠꯈꯤꯗꯧꯅꯤꯅ ꯑꯩ ꯀꯜꯀꯇꯥꯗ ꯍꯥꯟꯅ ꯆꯪꯉꯝꯒꯦ ꯁꯤꯅꯦ ꯀꯜꯀꯇꯥꯗ ꯍꯥꯟꯅ ꯆꯪꯉꯝꯒꯦ ꯁꯤꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯜꯀꯇꯥꯗ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯁꯝꯕꯨ ꯆꯦꯇꯔꯖꯤ ꯁꯥꯔꯁꯤꯅ ꯂꯣꯏ ꯈꯪꯅꯩꯌꯦꯕ ꯑꯣꯖꯥ ꯑꯩꯈꯣꯏ ꯔꯦꯜꯋꯦꯒꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯁꯦ ꯀꯅꯥ ꯑꯦꯄ꯭ꯂꯥꯏ ꯇꯧꯏ ꯀꯥꯏꯁꯦ ꯑꯣꯜ ꯏꯟꯗꯤꯌꯥ ꯂꯣꯏ ꯈꯪꯅꯩꯌꯦꯕ ꯑꯗ ꯃꯣꯏꯅ ꯑꯩꯁꯨ ꯈꯪꯕ ꯖꯥꯠꯅꯤ ꯑꯩꯁꯨ ꯁꯥꯎꯠ ꯁꯦꯟꯇ꯭ꯔꯦꯜ ꯔꯦꯜꯋꯦ ꯁꯤꯀꯟꯗꯔꯕꯥꯗꯁꯤꯗ ꯕꯣꯕꯤꯗꯤ ꯑꯣꯜꯔꯦꯗꯤ ꯌꯥꯔꯒ ꯂꯩꯌꯦ ꯍꯥꯏꯕꯁꯤ ꯈꯪꯕꯁꯨ ꯃꯥꯜꯂꯦ ꯀꯣ ꯑꯗꯨꯗ ꯑꯩꯁꯦ ꯀꯜꯀꯇꯥꯗ ꯑꯗꯨꯃꯥꯏꯅ ꯐꯥꯎꯔꯦ ꯑꯩ ꯀꯜꯀꯇꯥ ꯌꯥꯗ꯭ꯔꯒꯅ ꯍꯥꯏꯗ꯭ꯔꯕꯥꯗ ꯆꯠꯀꯦ ꯈꯜꯂꯝꯕ ꯀꯜꯀꯇꯥꯗ ꯑꯩꯁꯦ ꯃꯣꯏꯅ ꯐꯥꯔꯒ ꯊꯝꯈꯤꯕꯅꯦ ꯐꯥꯔ ꯊꯝꯈ꯭ꯔꯦ ꯁꯣꯔꯤꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩ ꯀꯞꯄꯒ ꯇꯧꯔꯛꯄꯒꯤ ꯋꯥꯔꯤꯒꯁꯨ ꯂꯩ ꯄꯣꯠꯅꯤꯗ ꯑꯗꯩꯗꯤ ꯆꯪꯉꯦ ꯔꯦꯗꯤꯑꯣ ꯀꯩꯅꯣꯗ ꯆꯪꯉꯦ ꯅꯠꯇꯦ ꯂꯣꯏꯁꯤꯜꯂꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯔꯦꯜꯋꯦꯗ ꯆꯪꯉꯦ ꯑꯗꯩꯗꯤ ꯆꯪꯉꯦ ꯃꯇꯝꯗꯨꯗꯤ ꯑꯩꯁꯦ ꯀꯣꯜ ꯀꯧꯔꯛꯄ ꯈꯛꯇꯅꯤ ꯊꯕꯛ ꯖꯣꯏꯟ ꯇꯧꯕꯗꯤ ꯌꯥꯗ꯭ꯔꯤ ꯄ꯭ꯔꯣꯁꯦꯁ ꯈꯔ ꯆꯪꯉꯤꯅꯤꯅ ꯑꯗ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯃꯣꯏꯅ ꯐꯥꯔꯒ ꯐꯥꯕ ꯍꯥꯏꯕꯗꯤ ꯂꯩꯍꯜꯂꯒ ꯃꯣꯏꯁꯨ ꯄꯥꯎꯗꯣ ꯍꯥꯏꯗ꯭ꯔꯕꯥꯗ ꯆꯠꯈꯤꯅꯦ ꯃꯣꯏꯁꯨ ꯍꯥꯏꯗ꯭ꯔꯕꯥꯗ ꯑꯦꯄꯣꯏꯟꯃꯦꯟ ꯑꯩꯗꯤ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯔꯗꯔꯁꯦ ꯍꯥꯏꯗ꯭ꯔꯕꯥꯗ ꯍꯥꯟꯅ ꯊꯣꯛꯑꯦꯕ ꯃꯇꯝꯗ ꯑꯩ ꯇꯤꯁꯤꯗ ꯄꯤ ꯑꯗ ꯃꯣꯏꯅ ꯐꯥꯖꯤꯜꯂ ꯊꯝꯃꯀꯥꯟꯗ ꯑꯩꯁꯦ ꯑꯩꯒꯤ ꯇ꯭ꯔꯦꯅꯔ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯣꯖꯥ ꯁ꯭ꯀꯨꯜꯒꯤ ꯍꯦꯛ ꯃꯊꯪꯗ ꯑꯩ ꯏꯁꯣꯔꯒꯨꯝꯕ ꯃꯥꯏ ꯃꯅꯥꯛ ꯑꯩꯁꯦ ꯂꯥꯏꯅ ꯄꯤꯕꯅꯤ ꯁꯤꯒꯤ ꯑꯣꯖꯥꯁꯤꯁꯨ ꯑꯩ ꯃꯥꯏ ꯃꯅꯥꯛꯇ ꯁꯥꯟꯅꯔꯝꯗ꯭ꯔꯒꯗꯤ ꯑꯩ ꯉꯁꯤ ꯁꯤꯒꯤ ꯏꯁꯇꯦꯖꯁꯤ ꯌꯧꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅꯤ ꯁꯥꯄꯨꯟꯖꯅ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯔꯁꯤ ꯔꯦꯜꯋꯦꯗ ꯆꯪꯉꯒ ꯑꯩꯈꯣꯏ ꯕꯣꯕꯤ ꯁꯥꯐꯕ ꯃꯤꯁꯇꯔ ꯋꯥꯔꯜ ꯇꯥꯏꯇꯜ ꯖꯣꯏꯟ ꯇꯧꯗ꯭ꯔꯤꯕꯅꯤꯀꯣ ꯍꯥꯏꯁꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯁꯦ ꯑꯃꯨꯛ ꯀꯞꯄꯒ ꯑꯩ ꯆꯦꯟꯊꯣꯔꯛꯀꯗꯣꯏꯅꯤꯀꯣ ꯀꯞꯄ ꯆꯦꯟꯊꯣꯛꯄꯒꯤ ꯋꯥꯔꯤꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯃꯊꯪꯒꯤ ꯀꯩꯅꯣꯗ ꯇꯧꯔꯁꯤ ꯔꯦꯜꯋꯦꯗ ꯃꯥ ꯆꯪꯉꯛꯄꯁꯤꯅ ꯃꯥꯒꯤ ꯂꯥꯏꯐꯇ ꯇꯔꯅꯤꯡ ꯄꯣꯏꯟ ꯑꯃꯨꯛ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯣ ꯑꯩꯅ ꯃꯁꯤ ꯏꯖꯈꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯩꯕꯥꯛ ꯄꯥꯎꯆꯦꯒꯤ ꯑꯩꯍꯥꯛꯀꯤ ꯃꯟꯗꯦ ꯀꯂꯝꯗ ꯑꯩ ꯀꯂꯝ ꯃꯃꯤꯡꯗꯣ ꯑꯩꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯋꯥꯔꯤ ꯍꯥꯏꯗꯅꯁꯨ ꯊꯝꯖꯕꯅꯤ ꯇꯥꯡ 19 ꯊꯥ 9 ꯍꯥꯏꯕꯗꯤ 27 ꯁꯦꯞꯇꯦꯝꯕꯔ 2021ꯗ ꯑꯩꯈꯣꯏꯒꯤ ꯕꯣꯕꯤꯒꯤ ꯄꯔꯤꯡꯁꯤꯗ ꯑꯍꯨꯝ ꯁꯨꯕ ꯑꯣꯏꯅ ꯊꯝꯖꯈꯤꯕꯅꯤ ꯃꯃꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯕꯣꯜ ꯃꯤꯁꯇꯔ ꯋꯥꯔꯜ ꯇꯥꯏꯇꯜ ꯅꯤꯄꯥꯜꯂꯛ ꯂꯧꯔꯛꯈ꯭ꯔꯕ ꯁꯥꯐꯕ ꯑꯔꯥꯝꯕꯝ ꯕꯣꯕꯤ ꯈꯪꯕꯤꯔꯕ꯭ꯔꯥꯅ ꯍꯥꯏꯔꯒ ꯑꯍꯨꯝ ꯁꯨꯕ ꯍꯥꯏꯔꯒ ꯃꯁꯤꯒꯤ ꯃꯦꯟ ꯑꯍꯨꯝ ꯁꯨꯕ ꯇꯥꯡꯀꯛꯁꯤꯒꯤ ꯑꯣꯏꯅ ꯂꯥꯏꯅ ꯊꯥꯔꯛꯄ ꯁꯥꯐꯕ ꯍꯥꯏꯗꯅ ꯑꯩꯅ ꯊꯝꯖꯕꯅꯤ ꯑꯗꯣ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯒꯦ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯅꯥꯊꯣꯡꯒꯤ ꯃꯔꯤꯟꯗ꯭ꯔ ꯀꯣꯟꯁꯝꯅ ꯅꯣꯂꯨꯛꯆꯔꯤ